Kurumzari, Times of Manipur Tom TV ki talking point meng tagiri bisingbo ahan mga tara mokshari ngasi khone positive topic asi hauji yamna changchang launa achobu issue mo oiriba akhoi Manipur sarkar na ganja bu legalize torakanda akhoi masi thaba yahanna ba aduga masidagi export tawna ba aduma khanare ufum masi kadai fawbuda masina akhoi gi state ki revenue da kana ba pigadori ba aduga masida people na kari khalli aduga media के साइड की करी खले है बिसिंग दु खन नबु नमक ngasi bani pujrakle ngasi ki studio da tuan tuan ba panel so hum election dur leide ye thangde le riba sina khoi united committee manipur UCM ki secretary general ki thopuri ba athobani athobu tara mokshari aduga ai gi mathang mayai thangde le riba sina khoi kadagi general secretary thopuri ba khoi gi noi bungo get chandra ni get putara mokshari aduga matai thang thang mada le riba sina khoi manipur ki sangnai raba journalist aduga khoi sana leba ki editor lebere ba tamu Muhammad Dongmar ngomani tamu tara mokshari ay ahan bada kadagi git chandra laksege git maru ina koi handak de koi gui dana koi Manipur sarkar na even cabinet phawda koi mifam pangtho kanda ganja si koi legalize torga Manipur revenue da achauba revenue malakni dagi masigi thau sungdo kanda farmers de kilo eba mayama putok pa yani heba honorable chief minister na phungdok palai masi hojik mayam gi khabar kagas sing da soji yam kan discuss tori ba pot amani masida kadasna koi mayai ka ba ni sat thing na changthelai ba adumba organization amani masjida kadagi kari meng len tham yuhan thamsege hauji khogi ganja gi putoro ibase honorable chief minister na september gi tang kunma thoida lokthuk pir kan da ahan bada hek haiba kan da haiba si legalize tawra kan da masi apabata hanak hanaraga miyam han masi thamakan da masi legalize tawra hona gani haiba nate ahan bagi thamagi ibase khoi cabinet ta puthoga masi pass tawna hona gani haiba pot ama aham aduna masi panbibabudi medicinal purpose ki damakta hai basi thana ba hana thambi but khon sidai da life problem di ngasi khoi Manipur si karma film da leiri ge drug ki oiba chobo ichao ma makal kya ganja ki wana ta tunga tunga makal gi drug me ama adi atop pa ki psychoactive substance me ama gi chobo si problem leiri ge manu sita adi gi mo ganja itself se mo khoi gi India sida ban tawriba wasak ma khatne pambi sima narcotic drugs and psychotropic substances 1985 mi dugina hairiba si mai ka bani sha moina masi thingba leiba pot ama khatne ado hairiba thingba leiba pot ama khak si masi karmain tawdun masi legalize tawra kanda khoi medicinal purpose ki damakta masi sungan gadori bana masi araiba thapa ama gadi natte hairi all india yo masi thingba lei but hoi ngasagi atopa state khada man uttarakhand khal uttarakhand among arunachal pradesh ta masi uttar pradesh ta hoi masi legalize tawga tawbugi wafam dilei adubu lei problem de hoina hoji hoi miyam da musum ka da hoi da nungram jeni wafam de kai na kanda ngasi hoi state se da honorable chief minister na war on drugs na lauthokpi drug ki mayam da kan bu khungjang jang dana hoji ji hoi law enforcing agency mayam civil society mayam and public mayam asigi kan ba hui khungjang ma changchalingai tanja sida war on drugs hang la thokki baga somda mu ganja si legalize tawrna bagi wa mo putor ko si so ai to war on drugs si phagi tar ko gi phiba mo sai da lekta bra se so question ma lai adu ga hoji ji khoi gi ek na su athing ba lai ba posak ma masi moina di ham section na masi medicinal plant oina halaga na du only for medicinal purpose ka high deep but masi kadai fau ga kaya myam na khoina masi thaja ba thangga dagi hoji khoi dum people da hangi wo hangdi drug ki asu gam na kutu bani yu gi sunwai mamang da su yu si phajana sunga ga masi mapang thadok na bagi puthorpa kanda hoji leiri ba khoi problem mayam si leibani na yu gi oiba chobi chao ma khoi state si da mayo na ribani na aduna masi thobugudi atopa akoi alternative means mayam kutu bani ganja na taba atopa medicinal plant mayam leiri Manipur da more than thousands na akoi gi Manipur si da khoi senthok lakpa ya ba to mayam leiri sigumba mayam sida focus tawrakanda khoi government ki revenue do hana to biraga difa ai state ki ji leiri ba matter se adugi Manipur si golden triangle da taina ba jaga hoibani na drug ki ba trafficking route amasu hoibani na sigi jaga sida khoina sumak ekta yam thuna sigi step se lauchal akanda khoi da hena madugi hoiba khoi drug ki ba hena thoiba problem sida gi hena sigumba ganja ki problem je tholak dra hai sigi choba mi pai ba ma masi dum puk to ba na te adana masi da kanai fa from gida al thambik se atopa panel sanim juleiri mathangi rawang lak sage ai UCM United Committee Manipur ki general secretary lak sage it is civil society organization gi
मिसक अमने रिप्रेजेंटेटिव ओइम हाजि लेरबा इशू सी होय कदाना याम चावबा मसी अफबा पोरोय हाइबा मयाम थंबिनी सिविल सोसाइटी ऑर्गेनाइजेशन माइकई दगिरी कमाइनी येंबी अखोय मणिपुर सरकारना लोखलकनी हाइबा स्टेट मयाम दा होय अहमदबदी साइ थंबा दबाइना अखोय कैबिनेट तोरगा पुथोना होनर मेदो बजुती पीपल्स की मागी वखलों लौरकांदा अखोय कई तबो यानी खननी कोन हाइबले साइदा सिविल सोसाइटी ऑर्गेनाइजेशन की लीडर अमन कई मोले थम तमजिन बसे गवर्नमेंट की इंटेंशन दी अफब ओरम है मखोई स्टेट सिगी इकोनॉमी सी फगल हननबा अखोई लमसिगा चानबा लेहाउसिगा चानबा अखोई एग्रारियन बेस्ड इकोनॉमी मा सुम इंप्रूव तौननबा होनबनेना होनबिबा ओरम बदी याय दुबो अखोई सोसाइटी दा हुजिक लेरिबा अखोई सोसाइटी की सोशल स्टेटस हाइतारे मपुंग ओइना अखोई कई हाइतारे अखोई अखोई लेरिबा सोसाइटी की स्ट्रक्चर सिदा ऑलरेडी अखोई सी इंटरनेशनल बॉर्डर एरिया दा लेबा जगह अमा ओइबना मरम ओइरकांदा ड्रग की अदगिदी ऑलरेडी ममांग दा अखोई निशाबन थोखरिबा अल्कोहल की मायोक्ता यू की मायोक्ता चौबा कोई कनो मुजिक चाही निफु यांखै हेन चंगजलक पसिबा कोई मफुंग फाना मदु कोई होंदोक पंगमदना होजि फोगदुम यू सी कोई प्रॉब्लम अमा ओइ लेरिबने कोई कोई इमुंग मनुंगसिंग दा हाइतारे अदगिदी ड्रग सिगी चौबा होजि से ड्रग की लान अमा होजि WY की नौबा हाना लेरंबा सागी SP N10 नन तोरंबदो अदगिदी सागी कोरेक्स कोडेन नन तोरंबा मयाम सी लोइन तोखरा होजि WY दा मखन 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 नन तोरगा इन टर्म्स ऑफ 100 करोड़ की ड्रग सी स्वाइद फागलाबने 100 करोड़ 400 करोड़ की ड्रग फारे हागलाइने अदुदंतना ड्रग मैन्युफैक्चर तौबा फैक्ट्री हो थोलाइने अखोई लम मनुंगसिदा फंगलाबने सिगी पोर्टसिंग सी हाना ऑलरेडी अखोइदा शोग लेरबा पोर्टसिंग सी अखोइगी स्टेट सिगी लेरिबा लॉ एनफोर्सिंग एजेंसी सिंगसिना मजी फजना कंट्रोल तौबा ngамद्री होजि फोबो लांगना फाना ngамदन लेरिबा स्टेज अमनेबा सिगी स्टेजदा अमु अतोपा अखोइगी एडिक्टिव सब्सटेंसेस हेन ख्वाइदगी कनो ओइना कमन ओइना लेनरिसी अल्कोहल ने देन अखोइगी जिकी हाइरिबा ड्रग्स सिने अदुगा मथंग दा जिकी मेरिजुआना गंजा सिने सी अहुम सिने ख्वाइदगी कन सीरियल नंबर 1 2 3 द लेडी से अदुदा अनि हानबगी अनि से कोई माइथीरग लेडी बने जिकी हाइरिबा पर्टिकुलर मसीगी पोर्ट अनि सिना अखोई खुनाई से नमगा लाखलग लेडी बने कोई नहारोल सिंग से मसीगी इपाक से लुपग लेना कोई से लोइनमक तुंगदा करी वर कदगेना कंगाउनरग लेबे टाइमिंग ने सिदेजदा मु हुजिकी गंजा की पोसिमा मु हपचलक मतमदा गंजा सिगी गसाइगी मागी प्रोडक्शन दो कमाइना रेगुलेट तौरगा करम मफमदा कमाइना मसी मार्केट तौदुना करी तौदुना हाइबगी यामना मपुंग फाबा पॉलिसी मा स्टेट गवर्नमेंट ना मदुगी प्रोस्पेक्ट्स एंड मागी कॉन्सिक्वेंसेस में यामदो मदु हाना फजना पुथो काना मयाम द मसी कुमना नैनो बो चंगनी इंटेंशन दु फरगसु होरेन माना थबक ओंथोरप कांदा सिदगी पूरगा चटखिदोरिबा प्रोसेस तौरगा पुगदोरिबा गंजा सिंगसे बिहार द लोइन ताहौरदि कमदौबा कदाय दि योरुदुनो कमदौनु योंदुनो इंडिया द ऑलरेडी मदु इंडिया द तसेंगना इंडिया की वाडी नत्रे कोई इंटरनेशनल कोई फोरम सिंग दसु सिगी मेरिजुआना सी लीगलाइज तौबसे स्टिल हुजिक 2019 फोबा डिबेट तौरगा लेबो पोट अमा खने मसी कोई निदा हादना नेशनल इंस्टीट्यूट ऑफ ड्रग एब्यूज ता हुजिक सु डिबेट तौरगा सिगी चपचाबा मसीना कानब पीबने याम हेली कानदबदगी अदुन मसी लीगलाइज तौ फरे काइना डिसीजन लौबा ngambagi thak ta hujibo leitri aduna magi medicinal value si khara leijai haitaragosu लेरिबा मेडिसिनल वैल्यू सिगा सोमना कंदा कमनली इराई लाइना हेक्ता मैखु ओंथोगा सिजनरकपा संगोमदा थिला सिजनरकपगी निसा सिगी लाकदोरिबा कन्सिक्वेंसेस सिगा अनि सि येंबो कांदा किनिंगाय ओय पोट खरा दुम रिस्क याम वांगबा हाइतारेने अन यामना रिस्क लेबा स्टेट की इकोनॉमी द प्रॉफिट खरा लाकनी हायरगसु यामना रिस्क लेबा पोट अमदा अखोइन खुद हेक थाबदुदि मदु अखोइगी लेरिबा स्टेट की सिस्टम से अदु यामना मपुंग फाबा पोट अम ओइदबनिना से फॉर एग्जांपल यू फारे हायरसे यू सी याम फारी बुजी एक्सरसाइज ना फारी अमना फारी याम फारी बा अदु फारी मिसिंग यू थकबना मेजॉरिटी ओइरे 90% यू थकबो मी ngakna फाबने अन फारी पुलिस सुंगाइरे अम सुंगाइरे डिपार्टमेंट की मी सुंगाइरे अथकबो मीना दुम फाबने फारी पोसी कंट्रोल तौदोबो कांगो सिसु दुम अदुगी सिजनबदि याव मी ngakta दुम ओइबा एखोइगी सिदा दुम बखरा इहो होबा सिस्टम सी लॉ से एनफोर्स तौबो मपुंग फाना एग्जीक्यूट तौबो ngamdabagi चेददी फजबा बट थबक ओइना तौ कांददी इहो हो पोनमा अखोगी सोसाइटी सिदा अदुगी कुइना तौरपै कल्चर अमखक लेबनिना गंजा की पोचे मु थोलो मतमदा मदुगी सेननब पोचे कमायना तौरकदोना हाबसे
ꯑꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯤꯗ ꯍꯥꯟꯅ ꯒꯨꯂꯤ ꯆꯥꯕꯒꯤ ꯌꯨ ꯊꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯤꯉꯩꯁꯤꯗ ꯒꯟꯖꯥꯁꯤ ꯑꯃꯨꯛ ꯐꯪꯕꯒꯤ ꯒꯟꯖꯥꯁꯤ ꯑꯃꯨꯛ ꯐꯪꯒꯠꯂꯛꯑꯒꯗꯤ ꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯀꯔꯤ ꯑꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯅꯨꯡꯅꯥꯡꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯑꯗꯨꯃ ꯄꯣꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯍꯥꯟꯅ ꯍꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯕ꯭ꯂꯤꯛ ꯄꯣꯜ ꯑꯃ ꯑꯩꯈꯣꯏ ꯇꯧꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯕꯠ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯕ꯭ꯂꯤꯛ ꯄꯣꯜ ꯇꯧꯕꯤꯕ ꯌꯥꯏ ꯕꯠ ꯄꯕ꯭ꯂꯤꯛ ꯄꯣꯜ ꯇꯧꯗꯨꯅꯁꯨ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏ ꯊꯥꯖꯗꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯔꯤꯌꯦꯂꯤꯇꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯐꯤꯜ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯣꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯐꯖꯕ ꯃꯗꯨꯒꯤ ꯇꯧꯒꯗꯧꯔꯤꯕ ꯄꯣꯠꯁꯤꯒꯤ ꯌꯥꯝꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯔꯤꯄꯣꯔꯠ ꯑꯃ DPR ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯀꯗꯥꯏꯗ ꯀꯜꯇꯤꯚꯦꯠ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯗꯣꯏꯅꯣ ꯌꯣꯟꯗꯣꯏꯅ ꯀꯃꯥꯏꯅꯅꯣ ꯔꯤꯒꯨꯂꯦꯁꯟꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯍꯥꯟꯅ ꯐꯖꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯒꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯎꯔꯤꯁꯤꯗ ꯒꯟꯖꯥ ꯑꯁꯤꯅ ꯇꯧꯗꯣꯏꯁꯦ ꯑꯉꯥꯡ ꯃꯥꯡꯍꯟꯒꯅꯤ ꯉꯥꯎꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯑꯇꯣꯞꯄ ꯍꯧꯖꯤꯛꯀꯤ ꯀꯥꯟꯅꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯎ ꯐꯪꯗ꯭ꯔꯤꯑꯕ ꯀꯅꯥꯅ ꯂꯩꯔ ꯀꯗꯥꯏ ꯁꯤꯖꯤꯟꯅꯗꯣꯏꯅꯣꯁꯦ ꯑꯩꯈꯣꯏ ꯈꯪꯗꯕ ꯄꯣꯠ ꯈꯔ ꯑꯗꯨꯝ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯣꯛꯊꯣꯛꯄꯤꯔꯒ ꯀꯥꯟꯅꯕꯒꯤ ꯄꯣꯠꯇꯨꯅ ꯋꯦꯠꯇꯨ ꯌꯥꯝ ꯋꯥꯡꯈꯠꯂꯛꯇꯅ ꯀꯥꯟꯅꯗꯕꯅ 20%ꯗ ꯂꯩꯍꯧꯔꯒꯗꯤ ꯑꯗꯨꯋꯥꯏꯗꯨꯗꯗꯤ ꯃꯌꯥꯝꯅꯁꯨ ꯑꯣꯄꯣꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤ ओके आई पेनलिस्ट अमसु लेरे तामो हेमत लाक्सगे तामो मरोइना जर्नलिज्म की लमसिदा अखोइसे कुंथ्रा की मथक्ता यामुं थबक तोबिराबनी तोंगान तोंगान बा पेनलिस्ट अनि की मोट थबिग्रे मसिगी वाइट अमा पुथोकपा अखोइगे वाइट पेपर अम पुथोकपा हाइबो खम लेने अदुगा सुना कन सु कदागे सु लेरे यामुं की मोट कई ले मसि एज ए मीडिया पर्सन अमन कई मोले थम अखोइगी गंजा सी अखोइना करी कमाई तौदना अखोइ मियाम सिना सिनगे से मागे पर्पस से आई अहम थोना थमजगी मयामना मेडिसिनल प्लान अमोइना सु सिनै मासे देन अमना अखोइगी केन रिचुअल से मयाम खंबिर दुंगाई अखोइ हिंदू लाइनिंग सपसिंग सिदी अखोइगी महादेव हाइतारे शिव महादेव सिदा मसि कतदि यादेना नुमाय जंग खुदिंग सु मसि डिमांड लेबे पोट अमना अदुना मयामना अखोइगी कनोगी NDPS की एक की मखादा मसि योनबे यादेना हारगसु कैथेन दे योनबदा कया कन्ना मियंग चंगदब पोट अमा ओइबो इमाइ बेन सिंगिना कंकर तोरगा हिदा मना असि तोरगा ओर गंजागा तोरगा अदम योले अदम फोंग अदम योले हाइ सरसु फंगने म सरसु फंगने दो यामना लाइना फंगबा पोट अमा अदम ओइ मणिपुरदा अतान नंबर 4 गुंबसिदी पाखंगमदे खंजु खंगदे हाइ हादोंदे गंजादी खर थाक्सी मागे निसासी मसाव अर मारे माय काबसे खर नेमा माले मयामना हंगनबदे इकाइदेबा इसे माना जगल तादा मा मानो गंजा ले होब्रा आई फाइतोन सिमाति तगदोरी लाइ खोरमदोरी केता पिउ वाइ सपदा अदम फोंग अदम पिनेबा सि पोसे अद रिचुअल के दसु सिने देन क्वाइटगी मरु वेना सिने सिदि कइनो कइना कोइ रिक्रिएशन सिने मि नुआइ थोकनबो सिने कोइ दाइस percentage da ayta haijage ngasagi medicinal kano siga aduga akhoi ngasagi ritual siga na 10% o kanda 90% di recreation da nungai basida nungai na basigi thithaga nungai basine blais kaida nungai no khoi thakta me khangde ko ado machine ne blais machine akhoi na hojiki yam kana problem mo oidois sahi noriba angang singse hoji akhoi na hawaidi uramde ganja thapga se गंजा थपाजी लेकाय अमदा मनी दे लोइ लेनरमी खोइ ना ngang ओरसु उरई देन अदे पाउमी ओरसु उरई मोय अहम मरी पुल्लगा ता फगमा थारगा यामना नुसिनना वारी गाजी इंगना सानरगा खरा आइंग माले इसासे इंगना सानरगा मोय अमनि थपद उइबदो अदो हौजिति नहा मयाम सिंसिना सुरुत्ता हंजलकनी बेरीदा हालनी ओरना थगना हिदाक फुनि खंदे मखन मेथड मयाम तोरकान दौजिति नुंदांग वारम जेगे उगा लीगली खुटिंग थपा होरे क्वाइ मरुइना ai sai ai na khun sum chapada kaisam patakina kwangithin box ma hum mari je manam nami nungtegi manam nami khong sa pio manam namne ka jama nam me ma janti sie blai ado na bayam sin da ga ja thapa hore sina tai di masagi mayai ka ba da maming le ba hai tariko number 4 gum wa den ate te akhoi gi kano gi WY tablet ASP capsule mayam jing sigi replace tong na ba lambi ma thir kan da sino oibra hai ba pot ma lae ba adagi di mayam na hai use na makal amani ko ganja na makal amani lai si pot aduga ganja si da kari yauge kan da nicotine hai bam yawi mase nicotine sin ko na yam sang da अखोई सुरबे दसु निकोटिन फजन यावी गंजा दसु निकोटिन जी फजन यावी निकोटिन सी याव बसना कदौरे मी सी एडिक्ट ओहिले आइना ngasi गंजा थाब होरे गंजा थने करे सुरबे थका थमा जाने दा sakja to ka sok thek hene do mai tawdana sigi निकोटिन की पार्ट में याव बने ना मंगोंदा यामना थोना मी सी लाइसु हंदना मा सी एडिक्ट ओहिले से पोसिन सु अखोई किनिंगाइ ने अखोई पोसिन अदुना
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯁꯤꯒꯤ ꯑꯃꯨꯛ ꯂꯩꯀꯥꯟꯗ ꯌꯦꯡꯁꯤ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯅ 2019 ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯃꯥꯅ ꯐꯣꯡꯉꯤ ꯔꯤꯄꯣꯔꯠ ꯑꯃ ꯐꯣꯡꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯁꯦ 7.2 ꯃꯤꯂꯤꯌꯟꯁꯦ 7.2 ꯃꯤꯂꯤꯌꯟꯁꯦ ꯒꯟꯖꯥ ꯊꯛꯑꯦ ꯄꯥꯏ ꯃꯣꯏꯅ ꯑꯗꯣ ꯏꯟꯗꯤꯌꯥꯒꯤꯅꯤꯀꯣꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯑꯁꯤ ꯌꯥꯝ ꯊꯛꯑꯝꯃꯅꯤ ꯍꯧꯖꯤꯛ ꯐꯅꯌꯥꯝ ꯊꯛꯑꯝꯃꯅꯤ ꯃꯅꯤꯄꯨꯔꯁꯨ ꯑꯩꯈꯣꯏ ꯅꯍꯥ ꯌꯥꯝ ꯎꯔꯦꯀꯣ ꯃꯁꯝ ꯁꯥꯡꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯅꯨꯄꯤꯗꯤ ꯍꯥꯏꯒꯨꯝꯁꯤꯀꯣ ꯅꯨꯄꯥ ꯌꯥꯝ ꯊꯛꯑꯦ ꯑꯩꯈꯣꯏ ꯎꯔꯦꯕꯁꯦ ꯑꯩꯈꯣꯏ ꯃꯥꯡꯗꯁꯨ ꯑꯗꯨꯝ ꯊꯛꯄ ꯌꯥꯎꯔꯕꯅꯤꯀꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯈꯣꯏ ꯆꯤꯡꯉꯨ ꯄꯥꯡꯒꯟꯕꯅꯦ ꯍꯥꯏ ꯑꯃꯅꯦ ꯍꯥꯏ ꯀꯥꯡꯕꯨ ꯑꯃꯁꯨ ꯊꯛꯏ ꯃꯌꯥꯝ ꯀꯟꯅ ꯁꯤꯁꯨ ꯑꯩꯈꯣꯏ ꯎꯔꯛꯑꯕꯅꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤ UN ꯗ꯭ꯔꯒ ꯀꯣ UNꯒꯤ ꯗ꯭ꯔꯒ ꯑꯦꯟड ꯀ꯭ꯔꯥꯏꯝꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯐꯣꯡꯉꯤ ꯃꯁꯤ ꯑꯅꯧꯕ ꯂꯦꯇꯦꯁꯇꯤ ꯐꯪꯗꯦ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯊꯤꯔꯛꯄꯗ 2012ꯀꯤꯗ ꯐꯪꯉꯤ ꯑꯗꯨꯒ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯌꯦꯡꯀꯥꯟꯗ 13.1 ꯃꯤꯂꯤꯌꯟꯁꯤ ꯒꯟꯖꯥꯁꯤ ꯊꯛꯏ ꯒꯟꯖꯥꯁꯤ ꯌꯥꯝ ꯊꯥꯏ USA ꯒꯤ ꯃꯌꯥꯝꯗ ꯊꯥꯏ ꯗꯦꯟ ꯑꯇꯩ ꯌꯨꯔꯣꯞ ꯀꯟꯇ꯭ꯔꯤꯗꯁꯨ ꯑꯗꯨꯝ ꯊꯥꯏ ꯂꯤꯒꯦꯂꯥꯏꯁ ꯇꯧꯔ ꯊꯥꯕꯅꯤ ꯃꯣꯏꯒꯤꯗꯤ ꯑꯗꯨꯅ ꯅꯍꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯁꯤꯒꯤꯁꯤ ꯃꯣꯏ ꯂꯤꯒꯦꯂꯥꯏꯁ ꯇꯧꯋꯦ ꯍꯥꯏꯕꯗꯨꯉꯥꯏ ꯑꯗꯨꯝ ꯃꯁꯤꯒꯤꯁꯤ ꯍꯦꯕꯤꯠ ꯐꯣꯔꯝ ꯇꯧꯋꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯂꯤꯒꯦꯂꯥꯏꯁ ꯇꯧꯔꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯀꯅꯤꯅ ꯄꯥꯅꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯑꯥꯗꯁꯨ ꯂꯤꯒꯦꯂꯥꯏꯁ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯅꯥꯔꯣꯟꯗ ꯑꯗꯨꯝ ꯐꯪꯉꯤ ꯅꯥꯔꯣꯟꯗ ꯐꯪꯗꯕ ꯑꯝꯇ ꯂꯩꯇꯦ ꯂꯣꯏ ꯐꯪꯉꯤ ꯌꯨ ꯊꯛꯄ ꯊꯤꯡꯉꯤ ꯍꯥꯏꯕ ꯂꯄꯥꯏ ꯂꯩꯕꯥꯛꯇꯨꯗ ꯌꯨ ꯑꯗꯨꯝ ꯐꯪꯒꯅꯤ ꯒꯟꯖꯥ ꯊꯛꯄ ꯊꯤꯡꯉꯤ ꯍꯥꯏꯔꯁꯨ ꯒꯟꯖꯥ ꯑꯗꯨꯝ ꯐꯪꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛꯅꯤ ꯁꯥ ꯁꯥꯅ ꯊꯛꯅꯕꯗꯤ ꯅꯠꯇꯦꯗꯣ ꯁꯤꯗꯤ ꯁꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯁꯥꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯝ ꯐꯪꯉꯦꯕ ꯐꯪꯉꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯊꯤꯡꯕꯗꯤ ꯌꯥꯗꯕꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯁꯤ ꯂꯥꯛꯀꯥꯟꯗ ꯑꯗ ꯒꯃꯦꯟꯒꯤ ꯋꯥꯈꯜꯂꯣꯟꯅ ꯀꯔꯤꯅꯣ ꯃꯥꯏ ꯋꯥꯈꯜꯂꯣꯟꯅ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤ ꯂꯥꯏꯔꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯃꯌꯥꯝ ꯌꯥꯝ ꯋꯥꯏ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯌꯥꯝ ꯍꯔꯥꯎꯏ ꯑꯩꯈꯣꯏꯒꯤ GDPꯁꯤ 4ꯗꯒꯤ 8ꯇ ꯍꯥꯏꯒꯠꯂꯦꯅ ꯌꯥꯝ ꯍꯔꯥꯎꯏ ꯃꯥꯅ ꯑꯗꯣ ꯆꯦꯗꯗꯤ ꯍꯥꯏꯒꯠꯂꯝꯒꯅꯤꯀꯣ ꯑꯗꯣ ꯁꯦꯡꯒꯥꯎꯗꯗꯤ ꯁꯦꯜ ꯂꯩꯇꯕꯅꯤ ꯄꯥꯛꯁꯤꯗ ꯁꯦꯜ ꯂꯩꯇꯕ ꯍꯤꯟꯖꯥꯞꯇꯗꯤ ꯂꯣꯏ ꯂꯩꯕ ꯍꯥꯏꯒꯠꯂꯦ ꯂꯝꯕꯤ ꯁꯦꯝꯕ ꯎꯗꯦꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯎꯗꯦꯀꯣ ꯑꯗꯒꯤꯗꯤ ꯊꯕꯛ ꯃꯌꯥꯝ ꯂꯧꯅꯤ ꯍꯥꯏꯔꯒ ꯀꯧꯔꯝꯃꯒ IRBꯒ ꯇꯣꯛꯈ꯭ꯔꯦ ꯇꯨꯃꯤꯟ ꯇꯣꯛꯈ꯭ꯔꯦꯗꯅ ꯂꯧ ꯉꯝꯗꯦꯗꯅ ꯍꯧꯖꯤꯛ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯧ ꯉꯝꯗ ꯂꯩꯔꯦꯗꯅ ꯇꯉꯥꯏ ꯐꯗꯕ ꯃꯌꯥꯝ ꯐꯥꯎꯗ ꯂꯧꯕ ꯉꯝꯗ ꯇꯧ ꯉꯝꯗ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯁꯤ ꯀꯥꯟꯁꯤꯗ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝꯁꯤ ꯐꯒꯠꯍꯟꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯉꯣꯟꯗ ꯃꯥꯏ ꯀꯣꯛꯇ ꯂꯩꯔꯝꯒꯅꯦꯕ ꯌꯦꯡꯁꯦ ꯑꯗꯨꯅꯕꯨꯅꯤ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯎꯔꯤꯁꯤ ꯃꯥꯅ ꯁ꯭ꯇꯥꯔꯠ ꯑꯞ ꯑꯅ ꯃꯥꯅ ꯍꯧꯔꯦ ꯁ꯭ꯇꯥꯔꯠ ꯑꯞꯁꯤ ꯍꯧꯔꯦ ꯁ꯭ꯇꯥꯔꯠ ꯑꯞꯁꯤꯗ ꯃꯤ 300 ꯈꯔ ꯍꯦꯟꯕꯗ ꯃꯥ ꯂꯣꯟ ꯄꯤꯕ ꯍꯧꯔꯦ ꯂꯣन पीबसी 1 crore में अब पीबी यावी मीस्ट याम चावना पीको मी लिसिंग अहम मरी थारकपदा खर खनबनी अदो गवर्नमेंट से पैसा लेरगदि सेल लेरगदि लोई पिया पोनेबा अदो उपाय लेतर मी सोम खरे हेना खर पीगरे अदुगा सिगी स्टार्टअप से स्टार्ट तौबनिना था लांग तौबनिना दे हाकनदा स्टैंड अप इन म हवरनी हारे माना हौपनिको स्टैंड अप से अक्टोबर थादगी हौनी हाबनी कुइद्रे मदु थरांग तौरे हाय माना स्टैंड अप टू द ने माना गंजागी वखल म लाइस अदुदी साइ कंपनी नि खंगदे कनागुम ऑर्गनाइजेशन नि खंगदे कना नो माना अदुदी उजते खोइ उ फंगद्रिको मेरिट डी मेरिट नै नबगी वानी मदुगी खोइना रूल एंड रेगुलेशंस नत्र व्हाइट पेपर दुदी ताइ फदबदि लेबो जागी अथोबन थबिरदो मदु उरकांदा मियामना मोट पिदोनी मोति कोबा करिनो पिरिसे खोइ खंगदब तौदुसि अदुने कमाइ तौदना गंजासी थादोइनो मणिपुर गंजा याम थानिंगे कईगिनो है कांदा बिहार याम पामी यूपी याम पामी दिल्ली याम पामी लाइनिंग ब मयाम है तारको मुनि ऋषि मयाम सिंगसिना आ बिना बंद का पांग जाने मणिपुर बस खंगी जे मोय गंजा दा खंगिने अदुगी येंगा गंजा थाने है गदि नो लाले अदु येंगा गंजा थाने है नते ब्लाई अदु रगदि कमाय थादो कयम याम सांग थादो नो कोइनो कयम याम हिजाब कतो दिनो कनाना डिमांड ले कयम डिमांड ले हौजकी गंजा सिदगी मागी मेडिसिनल वैल्यू यावरसे केमिकल ओने सुदम फंगे केमिकल ओने सुले पोट अमने अदो करी हाइदोनो मना मसिंग फंगबनी गायना ऑर्गेनिक नि गायना तौरगा तौदोरिब्रा अदुदि अखोइ जो खंद्रेको अखोइ जो खंगाइ नतबनिना अदुना सुबा पोट अमा अखोइ मांगदा हौजिक तारगा लैयो लैबसिदा मागी कांगोन अमदि सेमदि यारो मी खुदिमक थागे हाब लाइसेंस पिबिया पोंति हौजिकसि गंजा सि थिंब्रा थिंदब्रा खो खंदे लोदनि थिंगिको फंगबनि लै फंग मांग लोइ फंगबनि ने हाइजे लोइ फंगबनिना मयामना अखोइ ड्रग के मतंग पनबिदुनिको मय का बद्रगना मयाम लौनैसिदा ngसागी SP टेबलेट अदगिदि हेरोइन नंबर 4 से हानदी कया फंगबसी वारममे अदगी मोरेरोमदगी लाई गाइन ममनजी याम वांगमे अदि सुंगलाब असादो सुंगबनि होजि ममन होंदरे होजि ममल होंदरे होजि WY टेबलेट अमदा लुपा संगा पि पांगबदो आई सनी याखै फाद फंगब्रा ने खले होजि अदि सादो सुम मथंग सुंजलकपनिना ngसागी अखोइ साइसि योफले पोसे लोशलाबनिको मणिपुर से लोशलाबनिको मणिपुर खुनागी मराइ बक्से हौजिकी मयाई काबा ड्रग हाइबसिदा अखोइ लुप्तरो बने अखोइ
ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯡꯀꯛ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯂꯨꯞꯀꯗ꯭ꯔꯥ ꯂꯨꯞꯄꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯈꯪꯒꯗꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯅꯦꯅ ꯀꯤꯅꯔꯤꯕ ꯃꯌꯥꯝ ꯑꯃꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯡꯒꯠꯂꯦ ꯅꯝꯕꯔ 4 ꯁꯨꯡꯒꯠꯂꯦ ꯍꯦꯔꯣꯏꯟ ꯁꯨꯡꯒꯠꯂꯦ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯁꯨꯡꯒꯠꯂꯦ ꯁꯨꯡꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯦ ꯀꯃꯥꯏꯅ ꯀꯟꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯇ꯭ꯔꯥ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯄꯩꯁꯥ ꯁꯦꯜ ꯌꯥꯝ ꯐꯪꯅꯤ ꯍꯥꯏꯔꯒꯁꯨ ꯑꯃ ꯇꯧꯅꯤ ꯍꯥꯏꯔꯒꯁꯨ ꯒꯟꯖꯥꯁꯤꯁꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯑꯃꯅꯤ ꯑꯗꯣ ꯅꯍꯥꯔꯣꯜꯁꯤꯡꯁꯦ ꯃꯛ ꯁꯝ ꯄꯥꯏꯔꯒ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯅ ꯗꯥꯛ ꯂꯥꯎ ꯅꯝꯕꯗꯨꯗꯤ ꯐꯔꯣꯏ ꯑꯗꯣꯝꯗ ꯆꯠꯂꯨ ꯀꯥꯏꯅ ꯅꯝꯕꯗꯨꯗꯤ ꯐꯔꯣꯏ ꯍꯥꯏꯕ ꯋꯥꯅꯤꯗ ꯁꯤꯒꯨꯝꯕ ꯏꯁꯨ ꯑꯃ ꯂꯩꯔꯤꯁꯦ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤ ꯀꯟꯇ꯭ꯔꯣꯜꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯜ ꯃꯦꯀꯥꯅꯤꯖꯝꯁꯨ ꯑꯝꯇ ꯂꯩꯇꯦ ꯈꯔ ꯐꯥꯕꯩ ꯋꯥꯅꯤ ꯈꯔ ꯄꯨꯟꯕꯩ ꯋꯥꯅꯤ ꯅꯨꯡꯇꯤꯒꯤ ꯐꯥꯏ ꯅꯨꯡꯇꯤꯒꯤ ꯄꯨꯁꯜꯂꯛꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯤꯗ ꯃꯣꯔꯦꯒꯤ ꯆꯦꯛꯄꯣꯁꯠꯁꯤꯗ ꯐꯥꯔꯤꯁꯦ ꯐꯅ ꯌꯥꯝ ꯐꯥꯏ ꯗꯦꯟ ꯁ꯭ꯋꯥꯏꯗꯁꯨ ꯃꯥꯔꯤꯗ ꯐꯥꯏ ꯑꯗꯣ ꯐꯥꯅ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯉꯛꯏꯁꯦ ꯇꯥꯃꯣ ꯁꯤ ꯐꯥꯕꯁꯤꯗ ꯗ꯭ꯔꯛ ꯄꯨꯔꯤꯕ ꯃꯤꯗꯨꯗꯤ ꯄꯩꯁꯥ ꯄꯤꯔ ꯅꯦꯛꯄ ꯑꯣꯏꯔꯝꯒꯅꯦꯕ ꯑꯃꯅꯤ ꯂꯨꯄꯥ ꯀꯔꯣꯔ 100ꯒꯤ ꯚꯦꯂ꯭ꯌꯨꯒꯤ ꯗ꯭ꯔꯛ ꯍꯥꯏꯁꯦ ꯃꯁꯥꯅ ꯄꯨꯔꯒꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏꯕ ꯑꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯅ ꯀꯤꯡ ꯄꯤꯟ ꯑꯃꯨꯛ ꯐꯥꯗ꯭ꯔꯤꯕ ꯅꯍꯥꯟꯋꯥꯏ ꯃꯣꯏꯒꯤ IGR ꯁꯥꯎꯠꯀꯤ PROꯅꯦꯅ ꯑꯖय ꯆꯧꯙꯨꯔꯤ ꯍꯣꯏ ꯀꯩ ꯍꯣꯏ ꯑꯃꯅꯤ ꯐꯥꯈꯤꯕꯁꯦ ꯑꯗꯨ ꯅꯠꯇꯅ ꯑꯦꯌꯔꯄꯣꯔꯠꯇ ꯐꯥꯈꯤꯕꯗꯨ ꯐꯥꯔꯤꯕ ꯅꯨꯄꯥꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯎꯔꯤꯕꯅꯤꯗꯅ ꯍꯣꯏ ꯀꯩꯅꯣꯅꯤ ꯆꯨꯝꯃꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯗ꯭ꯔꯛꯀꯤ ꯃꯇꯥꯡꯁꯦ ꯄꯨꯁꯜꯂꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯁꯤ ꯃꯥꯏꯌꯣꯟꯁꯤ ꯌꯥꯝ ꯍꯣꯡꯉꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗ ꯇꯦꯟ ꯃꯇꯝꯗꯒꯤ ꯍꯣꯡꯉꯤꯁꯦ ꯍꯥꯟꯅꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦꯗ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯦꯟ ꯇꯥꯟꯐꯝ ꯈꯪꯗꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯛ ꯆꯥꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯕ ꯌꯥꯏ ꯃꯧ ꯑꯣꯏꯕ ꯌꯥꯏ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯌꯨꯝꯁꯤꯗ ꯆꯪꯗ꯭ꯔꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯗ꯭ꯔꯕ ꯆꯪꯍꯟꯗ꯭ꯔꯕ ꯂꯩꯀꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯊꯣꯡ ꯃꯈꯥꯗ ꯂꯩ ꯌꯥꯝ ꯂꯩꯌꯦꯕ ꯍꯧꯖꯤꯛꯁꯦ ꯁꯤ ꯃꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯇ꯭ꯔꯥꯐꯤꯀꯤꯡꯁꯤ ꯇꯧꯔꯝꯃꯦ ꯑꯗꯣ ꯃꯣꯏ ꯗ꯭ꯔꯛ ꯂꯂꯣꯟꯕꯗꯤ ꯅꯠꯇꯦꯕ ꯑꯣꯟꯂꯤ ꯃꯣꯏ ꯇꯧꯌꯦ ꯃꯣꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯁꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯑꯃꯅꯦ ꯑꯗꯨ ꯀꯅꯥꯅ ꯁꯤꯖꯤꯟꯅꯩꯅꯣ ꯁꯤꯅꯤ ꯂꯩꯔꯤꯁꯤꯡꯁꯦ ꯈꯔꯗꯤ ꯐꯥꯏ ꯀꯤꯡ ꯄꯤꯟ ꯈꯔꯗꯤ ꯐꯥꯏ ꯀꯤꯡ ꯄꯤꯟꯁꯦ ꯑꯃꯗ ꯆꯂꯥꯏꯕ ꯅꯠꯇꯦꯕ ꯀꯤꯡ ꯄꯤꯟꯁꯦ 1,000 ꯍꯦꯟꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤ ꯑꯔꯨꯕ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯂꯒ ꯂꯩꯔꯤꯅꯦꯕ ꯆꯠꯂꯒ ꯂꯩꯕꯁꯦ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯑꯩꯈꯣꯏꯅ ꯎ ꯐꯪꯉꯒꯗꯤ ꯑꯣ ꯌꯥꯔꯦ ꯒꯟꯖꯥꯁꯤ ꯊꯥꯔꯁꯤ ꯍꯥꯏꯕ ꯌꯥꯏꯑꯕ ꯌꯨ ꯊꯤꯡꯉꯤ ꯍꯥꯏ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠꯅꯤ ꯍꯥꯏ ꯌꯨ ꯐꯪꯉꯤ ꯌꯨꯅ ꯀꯔꯥꯏ ꯌꯣꯜꯂꯤ ꯐꯥꯔꯁ MRꯗ ꯌꯣꯜꯂꯤ ꯁꯦꯀꯦꯟ MRꯗ ꯌꯣꯜꯂꯤ ꯑꯗ ꯌꯨꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯉꯔꯥꯡ ꯅꯍꯥꯟ ꯀꯦꯕꯤꯅꯦꯠ ꯑꯃꯨꯛ ꯋꯥꯔꯦꯞ ꯂꯧꯈꯠꯂꯦ ꯉꯁꯥꯏꯒꯤ ꯇꯦꯛꯁꯁꯤ ꯗꯕꯜ ꯇꯦꯛꯁ ꯂꯧꯔꯅꯦꯅ ꯍꯥꯟꯅ ꯇꯦꯛꯁ ꯂꯨꯄꯥ 100 ꯂꯧꯔꯝꯕꯗ 200 ꯂꯧꯔꯒ ꯌꯣꯟꯕ ꯌꯥꯅꯤꯅ ꯍꯥꯏꯒꯠꯂꯛꯏꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯐꯥꯔꯁ MR ꯁꯦꯀꯦꯟ MR ꯄꯨꯁꯜꯂꯛꯏꯁꯤꯡꯁꯦ ꯃꯌꯥꯝꯅ ꯂꯣꯏ ꯂꯩꯗꯣꯏꯅꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯊꯛꯀꯗꯣꯏꯅꯦꯕ ꯁꯤ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠꯅꯤ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨ ꯆꯪꯉ ꯂꯩꯔꯨꯔꯒ ꯊꯛꯄꯗꯤ ꯌꯥꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯣꯁꯦ ꯁꯤ ꯂꯣꯏ ꯊꯣꯔꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯁꯤꯒꯨꯝꯕ ꯃꯇꯥꯡꯗ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯛꯁꯇꯗꯤ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯁꯤ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯩꯀꯣ ꯑꯗꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯧꯖꯤꯛꯁꯤ ꯃꯥꯏ ꯄꯥꯛꯇꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯥꯟꯐꯝꯁꯤꯗ ꯑꯩꯗꯤ ꯒꯟꯖꯥꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯍꯧꯗꯣꯛꯍꯟꯅꯤꯡꯗꯦꯅ ꯊꯝꯖꯒꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤ ꯑꯩꯒꯤ ꯆꯟꯗ꯭ꯔ ꯂꯥꯛꯆꯒꯦ ꯒꯤꯠ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯀꯗꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟꯁꯤ ꯀꯩꯅꯣ ꯉꯁꯥꯏꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯃꯁꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯃꯃꯥꯡꯒꯤ ꯇ꯭ꯔꯦꯟꯁꯤꯡꯅ ꯀꯅꯥꯅꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯗꯨꯅꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠꯅꯤ ꯍꯥꯏ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯒ ꯑꯦꯕ꯭ꯔꯤꯋꯦꯌꯔꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯨꯀꯣ ꯑꯗꯩ ꯒꯟꯖꯥꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯊꯤꯡꯕꯅꯤ ꯍꯥꯏ ꯑꯗꯨꯝ ꯐꯪꯉꯤ ꯉꯁꯥꯏ ꯍꯥꯏꯗꯤ ꯖꯃꯨ ꯊꯥꯛꯄꯤꯗꯨꯅꯤ ꯑꯗꯣ ꯀꯗꯥꯒꯤ ꯑꯣꯏꯅ ꯀꯔꯤ ꯁ꯭ꯇꯦꯠ ꯍꯥꯏꯁꯤ ꯖꯒꯥ ꯖꯒꯥ ꯆꯠꯇꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯅ ꯁ꯭ꯇꯨꯗꯦꯟꯠꯁ ꯁ꯭ꯀꯨꯜꯁꯤꯡꯗ ꯆꯠꯇꯅ ꯃꯌꯥꯝ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯅ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯕꯤꯔꯤ ꯀꯔꯤ ꯁ꯭ꯇꯦꯠ ꯂꯩ ꯀꯗꯥꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯅ ꯍꯥꯏꯖꯔꯒꯗꯤ ꯌꯥꯝ ꯀ꯭ꯂꯤꯌꯔꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯅꯤꯁꯥꯁꯤ ꯍꯣꯏ ꯀꯗꯥꯅ ꯂꯣꯏ ꯊꯤꯡꯕ ꯉꯝꯗꯕꯗꯤ ꯌꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯐꯥꯎ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯉꯝꯕ ꯃꯇꯦꯛ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯑꯇꯩꯅ ꯃꯌꯥꯝ ꯉꯝꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯉꯝꯕꯁꯨ ꯅꯠꯆꯗꯕꯅꯤ나 ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯟꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯔꯅꯦꯁꯄꯨ ꯇꯧꯕ ꯑꯇꯩ ꯑꯇꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯗꯒꯤ ꯗ꯭ꯔꯥꯏꯕ ꯇꯧꯗꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯟꯖꯥꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯣꯡꯂꯤ ꯀꯟꯗꯦꯝ ꯇꯧꯖꯩ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯃꯣꯏꯅꯗꯤ ꯁꯤꯒꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄꯔꯄꯁ ꯈꯛꯀꯤ ꯊꯥꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯂꯤꯀꯦꯖ ꯑꯣꯏꯅꯕꯒꯤ ꯃꯔꯝ ꯑꯩ ꯍꯥꯏꯖꯒꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛ ꯍꯥꯏꯖꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯐꯥꯔꯃꯥꯁꯤꯇꯤꯀꯦꯜ ꯗ꯭ꯔꯛꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁꯦꯚꯤꯡ ꯗ꯭ꯔꯛꯁ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕ ꯍꯥꯏꯔꯤꯕꯁꯤ ꯐꯥꯔꯃꯥꯁꯤꯁꯤꯡꯗ ꯑꯗꯨꯁꯨ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯌꯥꯎꯔꯒ ꯂꯩꯒꯗꯕ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯌꯣꯟꯕ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯐꯥꯔꯃꯥꯁꯤꯁ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕ ꯑꯃꯅ ꯌꯣꯟꯒꯗꯕꯅꯦꯕ ꯐꯥꯔꯃꯥꯁꯤꯁꯤꯡꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ SP ꯅꯆꯤꯡꯕ N10 ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯒꯨꯂꯤ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯂꯤꯒꯦꯜ ꯑꯣꯏꯕ ꯃꯌꯥꯝ ꯑꯃꯁꯤ ꯏꯜꯂꯤꯒꯦꯜ ꯑꯣꯏꯔꯛꯏꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗ ꯁꯤꯒꯤ ꯗ꯭ꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯏꯅꯦꯕ ꯃꯁꯤ ꯁꯔꯀꯥꯔꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯤꯕ꯭ꯔꯥ
ꯑꯆꯧꯕ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯩ ꯑꯅꯤꯁꯨꯕꯗ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯖꯔꯀꯥꯟꯗ ꯌꯨꯒꯤꯁꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯩ ꯌꯨꯁꯤꯗ ꯑꯣꯟꯂꯤ ꯐꯣꯔ ꯗꯤꯐꯦꯟꯁ ꯄꯔꯁꯣꯅꯦꯜ ꯍꯥꯏꯌꯦ ꯗꯤꯐꯦꯟꯁ ꯍꯥꯏꯁꯤꯗ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯗ꯭ꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕꯁꯦ ꯗꯤꯐꯦꯟꯁꯅꯦꯕ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯋꯥꯡꯕ ꯐꯣꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯗꯒꯤ ꯑꯗꯨꯅ ꯁꯤꯒꯤ ꯗꯤꯐꯦꯟꯁ ꯄꯔꯁꯣꯅꯦꯜ ꯈꯛꯇ ꯄꯤꯒꯗꯕ ꯃꯣꯏꯗ ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯌꯨꯁꯦ ꯃꯁꯤ ꯄꯕ꯭ꯂꯤꯛꯇ ꯐꯪꯉꯛꯏꯅꯦꯕ ꯃꯁꯤꯒꯤ ꯑꯍꯣꯕꯁꯦ ꯀꯅꯥꯅ ꯔꯤꯛꯁꯁꯦ ꯂꯧꯗꯣꯔꯤꯒꯦ ꯄꯕ꯭ꯂꯤꯛꯅ ꯑꯣꯏꯗꯣꯏꯔꯥ ꯁꯔꯀꯥꯔꯅ ꯑꯣꯏꯗꯣꯏꯔꯥ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯉꯁꯥꯏꯒꯤ NDPS ꯑꯦꯛ ꯂꯩꯅ ꯗ꯭ꯔꯒ ꯃꯌꯥꯝ ꯑꯃ ꯐꯪꯉꯛꯏꯁꯦ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄꯥꯏꯕꯤꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯉꯁꯥꯏꯒꯤ ꯃꯗꯨꯕꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯗꯧꯔꯤꯕꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯗꯕꯗꯒꯤ ꯑꯗꯒꯤ ꯑꯃꯨꯛ ꯐꯥꯔꯤꯕꯁꯤꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯌꯥꯅ ꯌꯥꯅꯕ ꯈꯔ ꯐꯥꯔꯒ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯑꯦꯌꯔꯄꯣꯔꯠꯇ ꯐꯥꯒꯠꯈꯤꯕ ꯑꯗꯒꯤ ꯄꯜꯂꯦꯗ ꯐꯥꯈꯤꯕ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯦ ꯗꯟꯗꯤ ꯄꯤꯈꯤꯕ ꯂꯩꯔꯕ꯭ꯔꯥ ꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯕ ꯋꯥꯐꯝꯅꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯥꯟꯗꯦꯜꯒꯤ ADC ꯑꯩꯈꯣꯏ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯂꯨꯈꯣꯁꯩꯖꯧ ꯁꯤ ꯃꯥ ꯃꯁꯥꯃꯛ ꯗ꯭ꯔꯒ ꯂꯨꯄꯥ ꯀꯔꯣꯔ 90 ꯔꯣꯝꯒꯤ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯈ꯭ꯔꯕꯅꯦꯕ ꯁꯤꯒꯤ ꯐꯥꯒꯠꯈꯤꯕ ꯗ꯭ꯔꯒ ꯃꯄꯨꯁꯤ ꯍꯧꯖꯤꯛ ꯂꯣꯠꯈ꯭ꯔꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯁꯤ ꯃꯤꯔꯣꯠ ꯑꯣꯏꯈ꯭ꯔꯦ ꯑꯗꯨ ꯃꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤ ꯀꯩꯗꯧꯔꯤ ꯁꯤ ꯁꯔꯀꯥꯔꯒꯤ ꯃꯈꯨꯠꯇ ꯁꯔꯀꯥꯔꯒꯤ ꯀꯁꯇꯗꯤꯗꯒꯤ ꯃꯥꯒꯤ ꯕꯦꯜ ꯂꯧꯔꯒ ꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯊꯤꯕ ꯐꯪꯗ꯭ꯔꯦꯕ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯂꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤ ꯂꯥꯛꯀꯥꯟꯗ ꯑꯗꯒꯤ ꯌꯨꯒꯤꯁꯨ ꯃꯉꯥꯏꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯌꯨꯁꯤ ꯁꯔꯀꯥꯔꯅꯁꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯕ꯭ꯂꯤꯛꯅꯁꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯦ ꯁꯔꯀꯥꯔꯅ ꯊꯤꯡꯕꯨ ꯊꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯎꯊꯣꯛꯄꯗꯒꯤ ꯌꯨꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯐꯥꯒꯠꯂꯛꯏꯗꯅ ꯉꯁꯥꯏ ꯌꯥꯝꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯐꯥꯔꯦꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯗꯗꯤ ꯐꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯃꯍꯥꯛꯅ ꯂꯥꯎꯊꯣꯛꯑꯀꯥꯟꯗ ꯐꯥꯕ ꯂꯥꯎꯊꯣꯛꯇ꯭ꯔꯀꯥꯟꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯒꯤ ꯄꯨꯔꯥ ꯄꯄꯦꯠꯀ ꯆꯞ ꯃꯥꯟꯅꯕ ꯐꯤꯕꯝ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯥꯛꯇꯣꯔꯦꯕ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯂꯣ ꯑꯃ ꯂꯩꯗꯅ ꯑꯥꯏꯟꯁꯤ ꯂꯩꯗꯅ ꯇꯧꯔꯣ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯄꯦꯅꯥꯜꯇꯤ ꯂꯩꯗꯅ ꯃꯁꯥꯗ ꯄꯤꯔꯕꯅꯦꯕ ꯃꯁꯤ ꯇꯧꯗꯦꯕ ꯀꯩꯒꯤꯅꯣꯗꯤ ꯃꯗꯨꯗ ꯑꯊꯤꯡꯕ ꯂꯩꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯐꯥꯅꯤꯡꯗꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕꯗꯨꯗ ꯆꯦꯟꯅꯕ ꯌꯥꯎꯕꯩꯔꯥ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯖꯗ꯭ꯔꯦ ꯕꯠ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯁꯤꯒꯨꯝꯕ ꯗ꯭ꯔꯒ ꯐꯥꯕ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯅꯤꯁꯥꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕ ꯗ꯭ꯔꯥꯏꯚꯅꯆꯤꯡꯕꯁꯦ ꯌꯥꯝ ꯁꯥꯡꯅ ꯇꯧꯔꯛꯇꯕꯅ ꯀꯥꯟꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯤꯀꯦꯖ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯕꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯌꯨꯒꯤ ꯍꯦꯛꯇ ꯍꯥꯏꯁꯦ ꯌꯨꯁꯦ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯦ ꯊꯥ ꯑꯃꯇꯪ ꯌꯨꯁꯦ ꯑꯃꯇꯪ ꯊꯤꯡꯕꯤꯌꯣ ꯁꯔꯀꯥꯔꯅ ꯏꯝꯐꯥꯜꯒꯤ ꯀꯥꯏꯗ ꯌꯨ ꯌꯣꯜꯂꯤꯁꯤ ꯂꯣꯏ ꯈꯪꯕ ꯄꯣꯠꯅꯦ ꯍꯦꯛ ꯃꯌꯣꯟꯃꯛꯇꯗ ꯑꯗꯨꯝ ꯌꯣꯜꯂꯤꯅꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯀꯦꯟꯇꯤꯟꯁꯤꯡꯗ ꯐꯪꯕ ꯑꯗꯒꯤ ꯀꯥꯡꯖꯩꯕꯨꯡ ꯃꯅꯤ ꯆꯥꯎꯅ ꯌꯣꯜꯂꯤꯁꯦ ꯁꯤ ꯁꯔꯀꯥꯔ ꯁꯨꯡꯎ ꯎꯕꯤꯗꯕ꯭ꯔꯥ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯁꯨꯡꯎ ꯎꯕꯤꯗꯕ꯭ꯔꯥ ꯃꯁꯤꯗ ꯊꯥ ꯑꯃꯇꯪ ꯗ꯭राꯏꯚ ꯆꯠꯊꯕꯤꯌꯣꯕ ꯇꯝꯄꯥꯛꯀꯤ ꯑꯦꯔꯤꯌꯥꯗ ꯌꯨꯁꯤ ꯏꯀꯪ ꯊꯣꯛꯀꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯌꯨꯁꯤꯁꯨ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯟꯅ ꯃꯅꯤꯄꯨꯔꯁꯦ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠ ꯂꯧꯊꯣꯛꯅꯕ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥ ꯈꯛ ꯉꯥꯏꯔꯕꯅꯦꯕ 2002ꯗꯒꯤꯗꯤ ꯆꯤꯡ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯑꯣꯟꯂꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥ ꯈꯛꯇ ꯍꯧꯖꯤꯛꯁꯦ ꯌꯨꯁꯦ ꯊꯤꯡꯉꯤꯕꯅꯦꯕ ꯑꯗꯨ ꯌꯨ ꯊꯤꯡꯕꯒꯤ ꯅꯃꯥꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯌꯨꯗꯨ ꯐꯥꯒꯠꯇ꯭ꯔꯕꯅꯤನ ꯃꯅꯤꯄꯨꯔꯁꯤꯗ ꯌꯨꯒꯤ ꯏꯆꯥꯎꯁꯤ ꯊꯣꯛꯂꯛꯑꯦꯕ ꯏꯆꯥꯎꯁꯤ ꯊꯣꯛꯂꯀꯥꯟꯗ ꯌꯨꯁꯦ ꯊꯤꯡ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯁꯤꯗꯤ ꯊꯥꯗꯣꯛꯄꯅ ꯐꯔꯗ꯭ꯔꯥ ꯀꯥꯏꯁꯦ ꯁꯔꯀꯥꯔꯅ ꯍꯥꯏꯗꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯒꯗꯤ ꯊꯥꯗꯣꯛꯄ ꯐꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯊꯤꯡꯉꯤꯕꯗꯨꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯌꯨꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯕꯅꯤꯅ ꯊꯥꯗꯣꯛꯑꯒꯗꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯁ꯭ꯋꯥꯏꯗ ꯀꯣꯏꯁꯟ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯛꯀꯥꯟꯗ ꯉꯁꯥꯏꯒꯤ ꯒꯟꯖꯥꯒꯤꯁꯤꯁꯨꯅꯦ ꯒꯟꯖꯥꯁꯤꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯂꯩꯔꯒꯁꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯔꯤꯌꯦꯁꯟ ꯃꯥꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯡ ꯋꯥꯡꯉꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯒꯅꯤꯇ꯭ꯌꯨꯗ ꯑꯣꯐ ꯁꯕꯁꯇꯦꯟꯁ ꯌꯨꯁ ꯏꯟ ꯏꯟꯗꯤꯌꯥ 2019ꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯁꯦ ꯒꯟꯖꯥ ꯁꯤꯖꯤꯟꯅꯕꯗ 10 ꯄꯣꯖꯤꯁꯟꯗ ꯂꯩꯌꯦꯕ 10 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯑꯗꯨꯝ ꯋꯥꯡꯉꯦ ꯍꯥꯏꯖꯔꯤꯕ ꯁ꯭ꯇꯦꯠ 19 ꯃꯇꯨꯡꯗ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯝ ꯋꯥꯡꯉꯦ ꯍꯥꯏꯖꯔꯤꯕꯀꯣ ꯌꯥꯝꯅꯃꯛ ꯍꯦꯛ ꯃꯇꯣꯟꯗ ꯂꯩꯇ꯭ꯔꯒꯁꯨ ꯁꯤꯒꯤ ꯔꯦꯠꯇꯤ ꯂꯩ ꯑꯗꯨꯅ ꯁꯤꯅ ꯄꯤꯔꯛꯏꯕ ꯏꯝꯄꯦꯛꯁꯦ ꯀꯩ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯏꯝꯄꯦꯛ ꯑꯗꯒꯤ ꯍꯦꯜꯊ ꯏꯝꯄꯦꯛꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯉꯁꯤ ꯉꯁꯥꯏ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯦ ꯉꯁꯤꯗꯤ ꯍꯥꯟꯅ ꯗ꯭ꯔꯒ ꯑꯇꯩ ꯑꯇꯩ ꯁꯤꯖꯤꯟꯅꯕꯗꯒꯤ ꯉꯁꯤꯗꯤ ꯒꯟꯖꯥꯔꯣꯝꯗ ꯉꯁꯤ ꯗꯥꯏꯚꯔꯁꯟ ꯑꯃ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯁ꯭ꯋꯥꯏꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯅꯕ ꯀꯣꯏꯁꯟ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯁꯤꯅ ꯃꯔꯨꯑꯣꯏꯅ ꯒꯟꯖꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯌꯦꯕ ꯌꯨꯒ ꯒꯟꯖꯥꯒ ꯄꯥꯔꯀꯥꯟꯗ ꯃꯁꯤ ꯑꯩꯅ ꯍꯣꯏ ꯍꯦꯜꯊ ꯑꯦꯛꯁꯄꯔꯠ ꯅꯠꯆꯗꯦ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯗ꯭ꯔꯒꯁꯨ ꯏꯚꯟ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯌꯨꯒ ꯒꯟꯖꯥꯒ ꯄꯥꯔꯒ ꯊꯛꯄ ꯃꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯁꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯅ ꯁꯤꯒꯤ ꯁꯥꯏꯀꯤꯌꯥꯇ꯭रिꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯁ꯭ꯋꯥꯏꯗ ꯑꯗꯨꯑꯣꯏꯗꯤ ꯆꯍꯤ ꯅꯧꯔꯤꯕ ꯆꯍꯤ 10-30ꯇ ꯉꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯦ ꯍꯥꯏꯗꯤ ꯍꯣꯡꯅ ꯌꯣꯜꯂꯕꯅꯤ ꯐꯖꯅ ꯏꯖꯤꯂꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯕꯅꯤ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯛꯀꯅꯦꯕ
ꯑꯗꯨꯅ ꯍꯦꯟꯒꯠꯂꯛꯑꯕꯅꯤꯅ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯀꯔꯤ ꯐꯤꯕꯝ ꯂꯥꯛꯀꯗꯒꯦꯁꯦ ꯁꯔꯀꯥꯔꯅ ꯍꯥꯟꯅ ꯎꯕꯤꯕ ꯑꯃ ꯊꯣꯛꯑꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯁꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯒꯤꯗꯃꯛꯇ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯅꯠꯇꯕꯤꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯌꯥꯕ ꯈꯨꯗꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯟꯗꯁꯇ꯭ꯔꯤꯁ ꯃꯌꯥꯝ ꯃꯥꯡꯈ꯭ꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯃꯦꯟ ꯐꯦꯛꯇꯔꯤ ꯃꯥꯡꯈꯤꯕ ꯑꯗꯒꯤ ꯕꯦꯝꯕꯨ ꯆꯤꯞꯄꯤꯡ ꯃꯦꯆꯤꯟ ꯃꯥꯡꯈꯤꯕ ꯁꯨꯒꯔ ꯐꯦꯛꯇꯔꯤ ꯃꯥꯡꯈꯤꯕ ꯂꯣꯏꯇꯥꯡ ꯈꯨꯅꯧꯒꯤ ꯁ꯭ꯄꯥꯏꯅꯤꯡ ꯃꯤꯜ ꯃꯥꯡꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯔꯤꯁꯣꯔꯁ ꯑꯣꯏꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯄꯤꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯀꯥꯟꯅꯕ ꯌꯥꯕ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯗꯤ ꯃꯨꯊꯠꯈ꯭ꯔꯕꯅꯦꯕ ꯃꯥꯡꯍꯟꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯃꯁꯤꯗ ꯍꯥꯟꯅ ꯃꯁꯤꯒꯤ ꯄ꯭ꯔꯃꯣꯠ ꯇꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯍꯦꯟꯒꯠꯍꯜꯂꯒ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁ ꯃꯌꯥꯝ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯋꯥꯒꯤ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯕ ꯋꯥꯁꯤ ꯄꯨꯊꯣꯛꯈ꯭ꯔꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯨꯊꯣꯛꯑꯒ ꯃꯣꯏ ꯁꯨꯡꯉꯤꯕꯅꯦꯕ ꯄꯦꯄꯔ ꯃꯤꯜ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯃꯅꯤꯄꯨꯔꯗꯩꯗꯤ ꯁꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯏꯕꯅꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯁꯤꯒꯨꯝꯕ ꯐꯦꯛꯇꯔꯤ ꯑꯃ ꯂꯤꯡꯈꯠꯄꯗꯤ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯤ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤቭ ꯃꯤꯟꯁꯇ ꯑꯩꯈꯣꯏꯒꯤ ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯂꯥꯛꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯃꯁꯤꯗꯩꯗ ꯑꯩ ꯏꯔꯥꯏ ꯂꯥꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃꯈꯛ ꯑꯩ ꯄꯟꯖꯒꯦ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏ ꯑꯃꯗ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯨ ꯌꯣꯜꯂꯛꯑꯦ ꯍꯥꯏꯔꯒꯗꯤ ꯌꯨ ꯌꯣꯜꯂꯛꯏꯁꯦ ꯁꯦꯟ ꯄꯥꯏꯕꯗꯩ ꯅꯨꯡꯉꯥꯏꯕꯗꯩ ꯌꯣꯟꯕ ꯑꯣꯏꯗꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯌꯨ ꯌꯣꯟꯕꯁꯤ ꯑꯣꯏꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯦꯕ ꯇꯁꯦꯡꯅ ꯌꯥꯝ ꯂꯥꯏꯔꯦ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯌꯨꯁꯤ ꯌꯣꯟꯕ ꯅꯠꯇ꯭ꯔꯒ ꯒꯟꯖꯥ ꯌꯣꯟꯕ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯁꯔꯦꯟꯗꯔ ꯇꯧꯔꯁꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯦ ꯌꯥꯗ꯭ꯔꯦ ꯇꯨꯗꯣꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯄꯥꯡꯕꯤꯌꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯨ ꯂꯩꯔꯒꯗꯤ ꯁꯔꯀꯥꯔꯅ ꯁꯔꯦꯟꯗꯔ ꯇꯧꯕꯤꯔꯣ ꯑꯗꯨ ꯅꯠꯇꯕ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯃꯨꯛꯅ ꯅꯤꯁꯥ ꯊꯤꯡꯒꯅꯤ ꯋꯥꯔꯣꯟ ꯗ꯭ꯔꯒꯁ ꯑꯃꯨꯛ ꯂꯥꯎꯊꯣꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯁꯤ ꯂꯤꯒꯦꯂꯥꯏꯖꯦꯁꯟ ꯑꯃꯨꯛ ꯇꯧꯅꯤ ꯑꯃꯨꯛ ꯍꯥꯏꯕ ꯂꯥꯁꯇꯗꯤ ꯄꯕ꯭ꯂꯤꯛꯁꯤ ꯑꯗꯨꯝ ꯉꯥꯎꯈꯠꯂꯛꯑꯅꯦꯕ ꯂꯥꯁꯇ ꯀꯔꯤꯅꯣ ꯇꯧꯗꯣꯏ ꯁꯔꯀꯥꯔꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯖꯕ ꯑꯣꯄꯤꯅꯤꯌꯟ ꯊꯝꯕꯤ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯂꯩꯕꯅꯤꯅ ꯁꯔꯀꯥꯔꯅ ꯈꯤꯇꯪ ꯈꯟꯊꯔꯀꯥꯟꯗ ꯑꯩ ꯃꯔꯛꯁꯤꯗ ꯌꯥꯝ ꯐꯖꯕ ꯄꯣꯏꯟꯠ ꯊꯝꯕꯤ ꯒꯤꯠꯀꯤ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯅꯦꯜ ꯁꯦꯟꯁꯀꯤ ꯃꯣꯠꯁꯨ ꯂꯧꯖꯒꯦ ꯃꯌꯥꯝ ꯆꯠꯄꯤꯒꯅꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯇꯣꯀꯤꯡ ꯄꯣꯏꯟꯠ ꯃꯈꯥ ꯆꯠꯊꯒꯅꯤ ꯗꯣꯟ ꯒꯣ ꯑꯋꯦ ꯋꯤꯜ ꯕꯤ ꯕꯦꯛ ꯑꯐꯇꯔ ꯗ ꯕ꯭ꯔꯦꯛ Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at Rs 10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 8837 353352 or 9402 991 938. Welcome to Times of Manipur. This is Haripriya Chongram giving you news in detail. ꯍꯥꯟꯅꯅ ꯐꯪꯂꯝꯕ ꯀꯪꯂꯥ ꯐꯨꯗꯀꯤ ꯄ꯭ꯔꯗꯛꯁꯤꯡꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯄ꯭ꯔꯗꯛꯁꯤꯡ ꯍꯥꯏꯕꯗꯤ ꯃꯤꯜꯀꯤ ꯕꯣꯜꯁ, ꯑꯁꯣꯝꯌꯥ ꯃꯤꯛꯆꯔ ꯑꯃꯗꯤ ꯑꯂꯨ ꯕꯨꯖꯤꯌꯥꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯏꯔꯝꯗꯝꯒꯤ ꯀꯩꯊꯦꯜꯗ ꯐꯪꯂꯦ꯫ ꯀꯪꯂꯥꯒꯤ ꯑꯅꯧꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ꯫ Kangla. ब्रेक के मतुंगदा मैं अमु तराम लौसरी अई अथौदा लासगे अथौबा तोंगान तोंगानबा मीडिया पर्सन की अदुगा लेरेबा याम चंगचंग लाउना खोइनि सागे मायोक्ता कन्ना यो होंजेलेबा कदागी मोसो थंबिग्रे हौजिक लाइबु वांगदि गसाइजो हंबिग्रे व्हाइट पेपर मा पुथोबो थंबिग्रे हौजि अखोइ करि तौबो ताइ गसा हाइबिरे अखोइ कदागी मेक सेंग अतो अतोपा रिसोर्स मयाम लेरि अखोइ मेडिसिन प्लान मयाम लेरि दि बेम्बू चिपिंग तो मयाम लेरि अखोइ की मायोन सी कदोम द पुगदगे गसाइबि दुनि सरकार सना ngamdre हारगदि अखोइ यू प्लप पक्तननि योलसिरा गंजा पक्तननि योलसिरा मफु थंबिरि अथौगी मोत करि लेन थंबि चुमे कोई केनोना हाइदो सिगी मतंग से कोई स्टेट गवर्नमेंट सिना साइगी हानबदा प्रायोरिटी पीगदौसे अखोइगी स्टेट सिदा लेरिबा रिसोर्सेस सिंग सि हाना सिनेबा अखोइना कल्चर तौरगा हेना प्रोडक्शन पुथोक्तना कानबा लौगदौसे अखोइगी ओन नेचुरल रिसोर्सेस कोई फंगा लेजरिबसे अन अखोइ हानगी ट्रेडिशनल इकोनॉमी हाइतारे सि लोइ मांग्रबने अखोइदी हुजिक पूरा
captive market dependent economy hedna India dagi truck the port pusilak dragadi akhoi si hekta matha sadana tilo phangdabde ngau chena dana rocket kitang tawbuda adumaina akhoi si adugi mate yamna hena phibam sochalak pa station da leikhrabane aduna masi review to wong changani state government na masi yengba ado main priority di akhoi na tawbudo si aidi hoi kano na budi akhoi gi kano myam haigre alternatives myam pire hanagi leramba say bamboo chipping gi kari gi loitang kuno gi spinning mill gi kari gi myam haire sisu adumak jai yamaru ni but punumak sidagi aina khwai helena aina khanjabadi akhoi gi paddy fields myam si akhoi gi labuk se chahi amada law sangam amada lawsan oiragana phopot manga dagi hena phangdaba phopot manga de lupa lising manga ka ki wari ne ana aigi pakraba law sangam amase chahi ma ta le ga aina lupa lising manga khak tan bane aduna masi Manipur government na Agricultural Land Protection Act hadan moina land law ma semjala kanda labuk sida atopum da tawbe yaroi leigi yonge su yaroi masi maina thamdong ne na hairaga kangala thambadi mi do hatpa natra aduna paddy land si koi use to godong ne masi minimum da koi double cropping ngamaga na koi triple cropping Punjab na ina khulisi koi India da haga na Punjab na ina khulisi moi double triple cropping ne thangnari ba Myanmar su adune moi gi agriculture gi moi gi no si am phai aina mamangda aina yangon chacharu kana yangon to mandale si highway si pura straight si chat pura straight ni moi highway si golai koi gi turning si sunga yaw da bhai tare adu chat kan da left right se labuk se dum sangaga u kamai to no na moi gi taxi thori ba pa hanji da hangba kan da in Myanmar 3 times crop na ma hai ahum lo puthoe na masi kai no hai kan da irrigation system se phawna ekoi gi irrigation fail oi ba ekoi irrigation system tang phagal laga ekoi gi labuk sing si pothok ji chahi da umlak tang aham bada phau puthok piro madu loraga ningdam thada thokpa ya ba hangam maruni khangde amani khangde hawai thrak ni khangde kaino yam yagre adu mu lobiro adu gi marakta thani da hum da mahi chabe ya pot mayam su leiri adu mu mayam da tora khoina triple cropping ngamdra phau da double jing to matam da ekoi gi labuk ki value la kane adu gi value du season phang khangda bana maram moira kan da ising yaudra ga kaim yada bani na ekoi gi irrigation ni pura fail ni nong da depend to ina handak nong chu do da ikang thoe na state government na drought law tho ni to mission nong da depend to le di yaro aduna sigi poching gumba sida special attention pira kanda koi gi parna hang le ri lobuk sing cha taw masidang season na ba ai di han bada ai adu da miyeng changan jani adigi di yam nungai ta ba mana koi gi se sai gi koi gi kanona hai ba koi gi bamboo chipping gi se wa si ekoi gi sida puthoi ba wa se masi paper mill se ekoi gi da le jara ba adu tar ga di angak phangna masi ju sida hauliba wa gi keno se angak pane ba wa ji hojiki matam da di green gold ne hai moi hojiki matam da khwai dagi asangba sana ne hai ne masi ekoi sin ba haita dana masi ekoi thaban chong da tip lai thana ba khagi sin ba oina lei dibne anu masi gi port kum ba se ekoi state government na sigi idea si puthokum change ekoi gi da thuoga leira ba resources mayam se masi kamaina ekoi koigi state ki economy di improve tawna na ba convert tawda ge have se adom da chatpam change ba aduna ta dana koina ganja gumba yu gumba adi kai hatara koigi hona ta ba port gumba da sum hana attention pi ba se machine line sen tan ga do problem da hana chatpra koi sustainable oi ba economy ma improve tawna na ba adum gi idea da policy da ina chatpana chumbra na khalle ba koigi sidadi ngasai koigi tawa hemant na hai gi da yam nuai ba ina aina hygiene mom ko leng sai gi khoi gi drug ki kinping leibu sumai na ganja gi su le ba ganja gi di tamo khoi gi sum mingwena ganja chaw ba kai la chaw mak ti leite ko adu bo ganja chaw ba phawri ni ko ganja si title da hapo ga phawal lam ne khoi lam ji da ganja thingul lam da ne hai se ganja gi ek level lam da ganja title yor ma ming se to da phawre en chala bole phal ka do ni bot karim ni de da admai do mi yo khale ne sigi trend da leiba sigi culture da leiba khoi gi society ne ana masigumba poching sidadi ko yaringe sigumba se ko khar lam nei tho thamra kanda somna kanda leiriba ko gi chakhau than ga doba mingon dagi leira ga su khoi sai thana puk thanja ga doba pot gumba sida tawuna na phaina ai di admaina loje aduna masi koi hoi state government na tawiri intention doing sai habu du haijari duni state ki economy si kitang phagan na ba kaino sum resource thong na ba tawi badi oiram bi yai adubu tawna na hona ba kansida kanja gumba alcohol gumba yu gumba da hana tok highway mahutta state ki economy se improve to na ba kari
ꯑꯩꯈꯣꯏ ꯁꯦꯛꯇꯔꯗ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯃꯤꯌꯥꯝꯗꯒꯤ ꯄꯕ꯭ꯂꯤꯛ ꯑꯣꯄꯤꯅꯤꯌꯟ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯗꯒꯤ ꯀꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯨꯔꯤꯖꯝꯒꯤ ꯌꯥꯝ ꯐꯖꯕ ꯂꯩꯔꯤ ꯇꯨꯔꯤꯖꯝꯗ ꯀꯔꯤꯗ ꯑꯗꯨꯒꯨꯝꯕꯗꯨꯗ ꯍꯥꯏꯕꯤꯔꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯏꯟꯄꯨꯠꯇꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯚꯥꯏꯕꯜ ꯑꯣꯏꯕ ꯁꯦꯟ ꯌꯥꯝꯅ ꯀꯦꯄꯤꯇꯦꯜ ꯌꯥꯝ ꯏꯟꯚꯦꯁ ꯇꯧꯔꯣꯏꯗꯕ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯍꯧꯔꯒ ꯂꯩꯕ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯌꯥꯎꯔꯤꯒꯦ ꯃꯌꯥꯝ ꯄꯤꯅꯔꯛꯏꯁꯤꯗ ꯌꯦꯡꯉꯒ ꯑꯗꯨꯒꯨꯝꯕꯗꯨꯗ ꯑꯣꯏꯅ ꯕꯨꯁ ꯇꯧꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯑꯣꯄꯤꯅꯤꯌꯟ ꯊꯝꯕꯤ ꯌꯥꯝꯃꯨꯡꯗ ꯂꯥꯛꯆꯒꯦ ꯌꯥꯝꯃꯨꯡ ꯃꯔꯨ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯠ ꯃꯌꯥꯝ ꯊꯝꯕꯤꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠ ꯅꯠꯇ꯭ꯔꯒꯁꯨ ꯎꯕ ꯃꯌꯥꯝꯅ ꯎꯅꯔꯤꯕ ꯆꯠꯅꯔꯤꯕ ꯇ꯭ꯔꯦꯟꯗꯨꯗꯤ ꯑꯩꯈꯣꯏ ꯎꯔꯒ ꯂꯣꯏ ꯆꯠꯄ ꯉꯥꯛꯇꯅꯤ ꯍꯣꯏ ꯁꯤꯗ ꯑꯦꯛꯁꯄꯥꯔꯠꯃꯛ ꯃꯌꯥꯝ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯒꯟꯖꯥ ꯊꯛꯈꯤꯕ ꯋꯥꯐꯝꯁꯤꯃ ꯂꯤꯒꯦꯂꯥꯏꯁ ꯇꯧꯕ ꯋꯥꯐꯝꯁꯤꯃ ꯄꯦꯅꯦꯂꯤꯁ ꯑꯍꯨꯝꯃꯛꯀꯤ ꯃꯣꯠꯇꯁꯨ ꯑꯩꯈꯣꯏ ꯄꯥꯝꯗꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯖꯩ ꯑꯗꯨꯅ ꯌꯥꯝꯃꯨꯡꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯧꯖꯤꯛ ꯑꯊꯧꯕꯒꯤ ꯊꯝꯕꯤꯔꯦꯀꯣ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯦꯟꯁꯤꯡꯁꯤ ꯌꯥꯝꯅ ꯄꯦꯗꯤ ꯂꯦꯟꯁꯤꯡꯁꯤ ꯌꯥꯝ ꯐꯒꯠꯍꯟꯗꯅ ꯑꯗꯨꯒ ꯄꯣꯠꯊꯣꯛꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯅ ꯏꯚꯟ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇ꯭ꯔꯤꯄꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯗꯅ ꯇꯧꯁꯦ ꯍꯥꯏꯕꯒꯤ ꯃꯣꯠꯁꯨ ꯊꯝꯕꯤꯔꯤꯕ ꯌꯥꯝꯃꯨꯡꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯑꯦꯖ ꯑꯦ ꯃꯤꯗꯤꯌꯥ ꯄꯥꯔꯁꯟ ꯑꯃ ꯑꯣꯏꯅ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯃꯣꯠ ꯂꯩꯕꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔꯁꯦ ꯆꯥꯕ ꯊꯛꯄꯗ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯁ꯭ꯇꯦꯠꯇꯤ ꯍꯥꯏ ꯌꯥꯗ꯭ꯔꯦꯀꯣ ꯃꯁꯦ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤꯅꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯍꯥꯏꯒꯗ꯭ꯔꯥ ꯏꯟꯗꯤꯌꯥꯒ ꯄꯨꯜꯂꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯤꯕꯒꯤ ꯍꯩꯅꯕꯤꯁꯦ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯉꯝꯃꯝꯃꯤ ꯃꯁꯤꯒꯤꯁꯦ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯀꯩꯅꯣꯁꯦ ꯃꯤꯃꯥꯟ ꯇꯥꯗꯕ ꯑꯣꯏꯔꯝꯃꯤ ꯇꯨꯔꯦꯟꯒꯤ ꯈꯣꯡ ꯑꯩꯈꯣꯏꯒꯤ ꯂꯧꯅꯨꯡꯕꯥꯜꯁꯤꯡꯁꯤ ꯃꯑꯣꯡ ꯑꯃꯗ ꯇꯥꯗꯦ ꯑꯗꯨꯅ ꯅꯣꯡ ꯈꯤꯇꯪ ꯇꯥꯔꯀꯥꯟꯗ ꯏꯁꯤꯡ ꯍꯥꯏꯗꯅ ꯀꯥꯏꯕꯒꯤ ꯆꯠꯅꯕꯤꯁꯦ ꯊꯥꯏꯅꯗꯒꯤ ꯍꯦꯟꯅ ꯂꯩꯍꯧꯔꯛꯏ ꯑꯗꯨꯒ ꯏꯀꯪ ꯊꯣꯛꯄꯁꯦ ꯃꯅꯤꯄꯨꯔꯁꯤ ꯆꯍꯤ ꯃꯔꯤ ꯃꯉꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯏꯀꯪ ꯑꯗꯨꯝ ꯊꯣꯛꯑ ꯑꯗꯨꯝ ꯂꯥꯛꯏ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯩꯔꯛꯏ ꯃꯁꯤꯒꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯔꯤꯁꯣꯔꯁꯁꯤ ꯀꯔꯥꯏꯋꯥꯏꯗ ꯂꯥꯛꯀꯗꯒꯦ ꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯌꯦꯡꯗꯗꯤ ꯌꯥꯔꯣꯏ ꯊꯤꯒꯗꯕꯅꯤ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯌꯥꯝꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯔꯒ ꯍꯥꯏ ꯂꯧ ꯎꯔꯒ ꯑꯩꯈꯣই ꯆꯥꯕꯒꯤ ꯃꯇꯝꯗꯨꯗꯤ ꯈꯤꯇꯪꯗꯤ ꯑꯩ ꯆꯥꯟꯅꯗ꯭ꯔꯕ ꯍꯥꯏ ꯈꯜꯂꯤ ꯄꯨꯛꯇꯤ ꯊꯟꯗ ꯌꯥꯄꯣꯟꯇꯦꯀꯣ ꯑꯩꯅ ꯆꯥꯟꯅꯗ꯭ꯔꯕ ꯍꯥꯏ ꯈꯜꯂꯦꯗꯤ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯁꯤ ꯆꯥꯛ ꯆꯥꯔꯤꯕ ꯆꯦꯡ ꯃꯌꯥꯝ ꯄꯨꯊꯣꯛꯏꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯁꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯂꯣꯏ ꯑꯣꯟꯊꯣꯛꯅꯈ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣꯅ ꯑꯊꯧꯕꯅ ꯍꯥꯏꯕꯤꯔꯤꯕ ꯄꯥꯛꯑꯕ ꯍꯥꯏꯗꯣ ꯑꯩꯗꯤ ꯄꯥꯛꯑꯕ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯄꯤꯛꯑꯕ ꯍꯥꯏꯅꯤꯡꯉꯕꯅꯤ ꯄꯤꯛꯑꯕ ꯂꯧꯐꯝꯁꯤꯡꯁꯤꯗ ꯑꯍꯨꯝ ꯃꯔꯤꯔꯛ ꯆꯥꯕ ꯌꯥꯅꯕꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯟꯅꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯑꯕꯅꯤ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯒꯤ ꯂꯧ ꯁꯪꯉꯝ ꯑꯃ ꯂꯧ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯍꯟꯕ ꯉꯝꯗꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯗꯦ ꯑꯩ ꯏꯃꯨꯡꯒꯤ ꯀꯩꯅꯣ ꯇꯧꯕ ꯀꯣꯟꯅꯗꯦ ꯂꯧ ꯁꯪꯉꯝꯗꯨꯝꯗ ꯁ꯭ꯀꯨꯜ ꯁꯥꯔꯒ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯁꯇ꯭ꯔꯤ ꯃꯆꯥ ꯑꯃ ꯇꯧꯔ ꯆꯦꯛ ꯁꯥꯔꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯉꯝꯃꯦ ꯑꯩ ꯁꯦꯟ ꯄꯥꯏꯕ ꯌꯥꯏ ꯁꯤꯗꯅꯤꯁꯦ ꯂꯧ ꯂꯣꯏꯔꯤꯁꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯒꯃꯦꯟꯅ ꯃꯁꯤ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯃꯁꯤ ꯀꯩꯅꯣꯗꯨꯗꯤ ꯃꯤꯆꯝꯗꯨꯗꯤ ꯆꯔꯥ ꯍꯦꯟꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯌꯦꯡꯉꯒ ꯂꯧꯐꯝ ꯀꯟꯕ ꯍꯥꯏꯅ ꯂꯥꯛꯄꯗꯣ ꯑꯗꯨ ꯂꯥꯛꯀꯗꯕꯅꯤꯅ ꯍꯥꯏ ꯄꯣꯂꯤꯁꯤꯗꯤ ꯁꯦꯝꯃꯤꯀꯣ ꯂꯥꯎꯕꯁꯨ ꯌꯥꯝ ꯂꯥꯎꯏꯀꯣ ꯉꯁꯥꯏꯒꯤ ꯂꯧꯐꯝ ꯀꯟꯒꯗꯕꯅꯦꯅ ꯂꯧꯐꯝ ꯀꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯗꯣ ꯀꯜꯂꯤꯕ ꯀꯥꯡꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯊꯨꯒꯥꯏꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯆꯦꯛꯀꯣꯟ ꯁꯥꯕ ꯌꯥꯎꯔꯤꯕꯅꯤꯀꯣ ꯃꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣই ꯃꯁꯤ ꯀꯩꯅꯣꯅꯤ ꯗꯤꯕꯂꯞꯃꯦꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯗꯤ ꯑꯅꯤꯁꯦ ꯌꯥꯝꯅ ꯎꯄꯥꯏ ꯂꯩꯇꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯀꯥꯟꯗ ꯂꯦꯟ ꯌꯨꯁ ꯄꯣꯂꯤꯁꯤ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯤꯡꯒꯥꯄꯨꯔ ꯌꯦꯡꯁꯤ ꯁꯤꯡꯒꯥꯄꯨꯔ ꯀꯃꯥꯏꯅ ꯇꯧꯏ ꯄꯤꯛꯈ꯭ꯔꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯁꯤꯃꯇꯅꯤ ꯆꯥꯎꯔꯤꯁꯦ ꯂꯩꯕꯥꯛ ꯑꯃꯅꯤꯀꯣ ꯂꯩꯔꯤꯁꯦ ꯃꯥꯂꯦꯁꯤꯌꯥꯗꯒꯤ ꯀꯥꯏꯈꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯗꯣ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯐꯝ ꯂꯩ ꯑꯗꯒꯤꯗꯤ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟꯕ ꯕ꯭ꯂꯣꯛ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯂꯝꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒ ꯂꯩꯌꯦꯕ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯖꯒꯥꯗ ꯁ꯭ꯀꯨꯜ ꯂꯩꯇꯦ ꯑꯝꯇ ꯂꯩꯇꯦ ꯑꯣꯐꯤꯁ ꯁꯥꯕ ꯃꯌꯥꯝ ꯑꯃ ꯀꯃꯔꯁꯤꯌꯦꯜ ꯑꯦꯔꯤꯌꯥꯅ ꯇꯣꯉꯥꯟꯕ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯅ ꯂꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯤ ꯌꯨꯝꯂꯛꯇ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯩ ꯌꯨꯝꯂꯛꯇ ꯀꯃꯥꯏꯅ ꯇꯧꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯇꯧꯔꯤꯁꯤꯡꯕꯣꯕ ꯑꯩꯈꯣꯏꯁꯤ ꯃꯤꯃꯥꯟ ꯇꯥꯗꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯂꯝꯁꯤ ꯑꯗꯨꯒꯗꯤ ꯂꯧ ꯎꯕ ꯌꯥꯕ ꯂꯝꯁꯤꯡꯁꯤ ꯁꯣꯛꯄ ꯌꯥꯗ꯭ꯔꯦꯀꯣ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯩꯒꯗꯕꯅꯦꯕ ꯑꯃ ꯁꯣꯛ ꯌꯥꯗꯦꯀꯣ ꯑꯩꯅ ꯂꯩꯕꯥꯛꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏ ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯗꯨꯀꯥꯟ ꯑꯃ ꯁꯥꯗ ꯌꯥꯗ꯭ꯔꯦꯅ ꯁꯨꯝꯅ ꯇꯥꯟꯅꯕ ꯆꯨꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯒꯗꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯋꯥꯈꯜꯂꯣꯟꯁꯦ ꯇꯥꯟꯅꯒꯗꯕꯅꯦꯕ ꯒꯃꯦꯟꯗ ꯉꯥꯛꯇꯁꯨ ꯇꯥꯟꯅ ꯌꯥꯗꯦꯕ ꯑꯩꯈꯣꯏꯁꯦ ꯁꯤ ꯄꯣꯠꯁꯤꯃꯁꯨ ꯂꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯩꯅꯣꯗ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯆꯥꯕꯗ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯁꯇꯦꯠꯀꯤ ꯏꯀꯣꯅꯣꯃꯤ ꯑꯃ ꯂꯥꯛꯄꯁꯦ ꯑꯩ ꯀꯩꯅꯣꯁꯦ ꯄꯋꯥꯔ ꯁꯦꯛꯇꯔꯁꯦ ꯈꯨꯠ ꯊꯥꯅꯤꯡꯉꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯄꯋꯥꯔ ꯁꯦꯛꯇꯔꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯃꯩꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯕ ꯃꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯒꯥꯋꯥꯠ 200 ꯃꯅꯤꯄꯨꯔꯗ ꯗꯔꯀꯥꯔ ꯑꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤꯖꯤꯟꯅꯔꯤ 200ꯅꯤꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯩ ꯀꯥꯏꯊꯣꯛꯏ ꯃꯩ ꯑꯃ ꯊꯣꯛꯇꯦ
ꯖꯤꯔꯤꯕ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦꯀꯣ NSP ꯁꯤꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔ ꯁꯤꯖꯤꯟꯅꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯁꯦ ꯃꯣꯏꯅ ꯏꯁꯤꯠꯄꯤꯕꯒꯤ ꯃꯣꯠꯍꯟꯕꯤꯕꯒꯤꯅꯦꯅ ꯃꯣꯏꯅ only 12% ꯑꯃꯈꯛ ꯄꯤ ꯂꯥꯛꯏꯁꯦ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯗ ꯐ꯭ꯔꯤꯗ ꯐꯪꯉꯤꯁꯦ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏ ꯀꯌꯥꯅꯣ ꯂꯩꯔꯤꯁꯦ ꯑꯗꯨꯗꯤ ꯆꯅꯤ ꯃꯌꯥꯗ ꯂꯩꯈꯠꯂꯛꯏꯅꯦꯕ ꯄꯣꯠꯁꯤꯡꯁꯦ ꯑꯗꯨꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 35 ꯆꯠꯂꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ 35 ꯀꯗꯥꯏꯗꯒꯤꯅꯣ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯩꯈꯣꯏ ꯃꯩ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯂꯩ ꯑꯁꯥꯝꯗꯒꯤ ꯂꯩꯔꯤ ꯁꯤꯂꯣꯡ ꯃꯦꯘꯥꯂꯌꯥꯗꯒꯤ ꯂꯩꯔꯤꯕ ONGCꯗꯒꯤ ꯂꯧꯔꯤ ꯑꯣꯔ ꯀꯊꯥꯜꯒꯨꯔꯤꯗꯒꯤ ꯂꯧꯔꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯤꯗꯩ ꯂꯩꯅꯦꯅ ꯃꯦꯟꯃꯥꯔꯗ ꯑꯃꯨꯛ ꯌꯣꯟꯅꯦꯃꯤ ꯑꯗꯨꯒ ꯌꯦꯡꯁꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯩ ꯐꯥꯎꯗ ꯐꯪꯕ ꯉꯝꯗ꯭ꯔꯤꯅꯤꯀꯣ ꯃꯩꯁꯦ ꯐꯪꯕ ꯉꯝꯗꯕ ꯃꯤꯉꯣꯟꯗꯒꯤ ꯂꯩꯔꯤꯅꯦꯕ ꯂꯩꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯑꯥꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕꯅ ꯂꯨꯄꯥ 3.5ꯗ ꯂꯩꯔꯦ ꯑꯁꯣꯝꯗꯒꯤ ꯂꯩꯔꯤꯁꯦ ꯃꯩ ꯄꯨꯁꯜꯂꯤꯁꯦ ꯑꯗꯨꯒ ꯃꯤꯌꯥꯝꯗꯅ ꯂꯨꯄꯥ 5ꯗ ꯄꯤꯔꯤꯅꯦ 5.5ꯗ ꯄꯤꯔꯤꯅꯦꯕ ꯑꯃꯨꯛꯁꯨ ꯗꯥꯎꯟ ꯇꯧꯊꯔ ꯄꯤꯔꯤꯅꯦꯕ ꯁꯤꯗ ꯑꯃꯨꯛꯁꯨ ꯃꯩ ꯀꯣꯠꯂ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯤꯅꯦꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯀꯌꯥ ꯋꯥꯔꯕ ꯌꯦꯡꯉꯣ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯃꯩ ꯄꯨꯊꯣꯛꯄ ꯌꯥꯕ ꯁ꯭ꯇꯦꯠ ꯑꯣꯏꯗꯕ꯭ꯔꯥ ꯁꯤꯅꯦꯕ ꯂꯣꯛꯇꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯝꯃꯤꯅꯤꯀꯣ ꯃꯤꯅ ꯋꯥꯏꯈꯤꯕꯒꯤ ꯋꯥꯅꯦꯕ ꯑꯋꯥꯏꯕꯗꯣ ꯑꯄꯪꯕꯅꯤꯅ ꯑꯩꯈꯣꯏ ꯑꯄꯪꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇꯅꯤꯅ 23 ꯃꯦꯒꯥꯋꯥꯠ 12 ꯄꯤꯔꯒ ꯐ꯭ꯔꯤꯗ ꯇꯧꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯣꯛꯇꯥꯛꯁꯤ ꯁꯤꯔꯕꯅꯦꯕ ꯍꯧꯖꯤꯛꯁꯤ ꯈꯤꯇꯪ ꯅꯣꯡ ꯈꯔ ꯆꯨꯈꯤꯕꯒꯤ ꯋꯥꯅꯦꯕꯀꯣ ꯂꯧ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤ ꯍꯣꯝꯕ ꯁꯤꯖꯤꯟꯅꯕ ꯅꯧꯁꯦ ꯁꯨꯃꯥꯏꯅ ꯊꯝꯀꯥꯟꯗ ꯂꯣꯛꯇꯥꯛ ꯄꯥꯠ ꯃꯌꯥꯏꯁꯤꯗ ꯂꯩꯕꯥꯛ ꯊꯦꯡꯉꯕꯅꯦꯕ ꯑꯗꯣ ꯆꯍꯤ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯂꯣꯛꯇꯥꯛꯀꯤ ꯁꯤꯒꯦ ꯌꯦꯡꯁꯦ ꯀꯅꯥꯅꯣ ꯉꯁꯥꯏꯒꯤ ꯏꯊꯥꯏ ꯕꯦꯔꯦꯖꯅ ꯊꯠꯈꯤꯗꯣꯏꯅꯦꯕ ꯁꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯊꯣꯛꯅꯅꯕ ꯑꯗꯨ ꯀꯣꯛꯅꯅꯕ ꯄ꯭ꯂꯥꯟꯗꯗꯤ ꯄꯩꯁꯥ ꯑꯃ ꯄꯤꯗꯦ ꯃꯣꯏꯅ ꯑꯝꯇ ꯍꯥꯞꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯀꯤ ꯀꯥꯏꯕꯒꯤ ꯃꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯅ ꯐꯪꯍꯧꯕ ꯑꯋꯥꯕꯗꯨꯅ ꯑꯩꯈꯣꯏꯅ ꯐꯪꯍꯧꯕ ꯑꯗꯨꯒ ꯃꯣꯏꯅ ꯂꯂꯣꯟ ꯂꯩꯅꯦꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯍꯥꯏꯈꯤꯕꯅꯤꯀꯣ BJP ꯒꯃꯦꯟꯁꯤ ꯌꯥꯝ ꯉꯥꯡꯕꯅꯤꯅꯦ ꯅꯍꯥꯟꯋꯥꯏ ꯍꯧꯖꯤꯛ ꯀꯩꯗꯧꯔꯕ ꯈꯪꯗꯦꯅꯦ ꯃꯤꯈꯜ ꯃꯃꯥꯡꯗ ꯍꯥꯏꯈꯤꯗꯥꯏꯅꯦ ꯁꯤꯕꯣ ꯅꯪ ꯂꯧꯁꯟꯒꯅꯤ ꯀꯥꯏꯅ ꯊꯤꯡꯖꯤꯟꯒꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ NSPC ꯂꯧꯁꯟꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯣꯏ ꯀꯩꯅꯣꯁꯦ ꯂꯣꯛꯇꯥꯛꯀꯤ ꯂꯧ ꯄ꯭ꯔꯣꯖꯦꯛꯁꯦ ꯂꯧꯁꯟꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯂꯧꯁꯟꯕ ꯉꯝꯃꯕ꯭ꯔꯥ ꯑꯩ ꯉꯁꯤ ꯍꯪꯒꯦꯕ ꯂꯧꯁꯟꯕ ꯉꯝꯃꯕ꯭ꯔꯥ ꯁꯤꯃ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯃꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗ ꯇꯨꯔꯦꯟ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯟ ꯌꯥꯝ ꯆꯦꯜꯂꯤꯀꯣ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯦ ꯉꯁꯥꯏ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯤꯄꯥꯏꯃꯨꯛ ꯗꯥꯝ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯇꯤꯄꯥꯏꯃꯨꯛ ꯗꯥꯝꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯍꯧꯖꯤꯛꯁꯤ ꯂꯩꯔꯦ ꯐꯣꯔꯦꯁꯠ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯈꯔ ꯄꯤꯗ ꯑꯃꯈꯛ ꯄꯤꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯆꯥ ꯅꯣꯅꯦꯒꯤ ꯁ꯭ꯋꯥꯏꯗ ꯁꯥꯕ ꯌꯥꯕ ꯅꯨꯡꯂꯩꯕꯟꯒꯤꯗ ꯀꯩꯅꯣꯒꯤ ꯃꯦꯒꯥꯋꯥꯠ 10 ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯃꯆꯥ ꯇꯨꯔꯦꯟ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯊꯠꯂꯒ ꯄꯨꯊꯣꯛꯄ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯄꯋꯥꯔꯁꯦ ꯃꯦꯒꯥꯋꯥꯠ 1000 ꯑꯃ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯉꯝꯃꯦꯕ ꯄꯨꯊꯣꯛꯄ ꯉꯝꯃꯤꯕ ꯄꯋꯥꯔ 1000 ꯑꯃꯁꯦ ꯄꯨꯊꯣꯛꯄ ꯉꯝꯅꯦꯅ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛ ꯑꯝꯇ ꯄꯥꯏꯈꯠꯇꯦ ꯑꯗꯨ ꯄꯥꯏꯈꯠꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯩꯁꯤꯗꯪ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯖ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯁꯦ ꯀ꯭ꯔꯣꯔ 30 ꯀꯩꯅꯣꯁꯦ ꯊꯥ ꯑꯃꯗ ꯀ꯭ꯔꯣꯔ 35 ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨ 35ꯁꯤꯗ ꯂꯝꯕꯤ ꯑꯃ ꯁꯦꯝꯃꯒꯗꯤ ꯂꯝꯕꯤꯁꯤ ꯂꯩꯔꯣꯏꯗ ꯆꯍꯤ ꯑꯃꯗ ꯂꯩꯔꯣꯏꯕ ꯑꯗꯨꯅꯤ ꯄꯋꯥꯔꯁꯦ ꯑꯩꯈꯣꯏ ꯌꯥꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯣ ꯄꯋꯥꯔꯗꯣ ꯈꯨꯠ ꯊꯥꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤ ꯁꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯇꯗꯧꯅ ꯇꯧꯋꯦꯕ ꯑꯗꯣ ꯅꯤꯕꯗꯧꯅ ꯇꯧꯋꯦꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯃꯌꯥꯝꯁꯨ ꯂꯩ ꯉꯁꯥꯏꯒꯤ ꯒꯟꯖꯥ ꯊꯥꯕꯁꯤ ꯅꯠꯇꯁꯨ ꯌꯥꯏꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯋꯥꯒꯤ ꯃꯇꯥꯡꯗꯣ ꯌꯥꯝ ꯆꯨꯝꯃꯦ ꯋꯥꯁꯤ ꯑꯩꯈꯣꯏ ꯃꯈꯜ ꯃꯌꯥꯝ ꯀꯌꯥ ꯊꯣꯛꯅ ꯑꯩꯈꯣꯏ ꯌꯥꯝ ꯌꯥꯝꯃꯦ ꯃꯥꯅ ꯀꯥꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯆꯤꯟꯖꯥꯛ ꯑꯃꯁꯨ ꯑꯣꯏ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦꯀꯣ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯆꯤꯟꯖꯥꯛꯅꯤ ꯆꯥꯅꯕ ꯋꯥꯁꯤ ꯏꯔꯣꯜꯂꯦ ꯆꯥꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯁꯣꯏꯕꯨꯝ ꯅꯝꯕ ꯌꯥꯏ ꯀꯥꯡꯍꯧ ꯉꯧꯔꯦ ꯍꯥꯎꯏ ꯃꯉꯣꯟꯗ ꯑꯗꯒꯤꯗꯤ ꯌꯨꯝ ꯀꯩ ꯁꯥꯕ ꯑꯩꯈꯣꯏꯔꯣꯝꯗ ꯋꯥꯁ ꯊꯥꯔꯒ ꯃꯤꯖꯣꯔꯥꯝꯗ ꯍꯧꯖꯤꯛ ꯄꯨꯊꯣꯛ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯁꯤꯗ ꯀꯩꯅꯣ ꯊꯣꯡ ꯁꯥꯒꯠꯂꯛꯏꯕꯅꯦꯕ ꯁꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯂꯩꯕ ꯊꯤꯔꯕ ꯁꯤꯅꯤ ꯑꯗꯨꯒ ꯍꯦꯛ ꯇꯧꯔꯒ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁ ꯀꯥꯏꯅꯤ ꯍꯥꯏꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨ ꯌꯣꯜꯂꯒ ꯁꯦꯟ ꯄꯥꯏꯅꯤ ꯍꯥꯏꯒꯨꯝꯕ ꯑꯗꯩ ꯒꯟꯖꯥ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯔꯒ ꯁꯦꯟ ꯄꯥꯏꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯃꯗꯨꯗꯤ ꯌꯥꯗꯦ ꯑꯩꯗꯤ ꯃꯗꯨꯗꯤ ꯄꯥꯝꯗꯦ ꯑꯗꯨꯒ ꯒꯃꯦꯟꯅ ꯈꯜꯂꯤꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯏꯑꯕ ꯃꯥ ꯂꯥꯏꯔꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯈꯨꯠ ꯊꯥꯁꯤꯒꯦ ꯍꯥꯏꯕ ꯈꯟꯅꯕꯒꯤ ꯋꯥꯅꯤꯀꯣ ꯃꯌꯥꯝꯒ ꯀꯩ ꯃꯣꯠ ꯄꯤꯅꯔꯣ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯠꯅꯦꯕ ꯑꯗꯨꯒ ꯒꯟꯖꯥ ꯍꯥꯏꯁꯦ ꯑꯃꯨꯛ ꯂꯥꯛꯆꯒꯦꯕꯀꯣ ꯒꯟꯖꯥ ꯍꯥꯏꯁꯦ ꯆꯍꯤ ꯑꯃꯈꯛꯀꯤ ꯄ꯭ꯂꯥꯟꯅꯦ ꯆꯍꯤ ꯑꯃꯈꯛꯇꯅꯦꯕ ꯑꯩꯈꯣꯏ ꯃꯥ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯥꯁꯤ ꯐꯖꯅ ꯊꯥꯔꯗꯤ ꯁꯦꯟ ꯌꯥꯝ ꯊꯣꯛꯑꯦꯕ ꯀꯩ ꯊꯣꯛꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏ ꯅꯤꯡꯊꯝꯊꯥꯒꯤ ꯉꯁꯥꯏ ꯎꯟꯁꯦ ꯖꯅꯋꯥꯔꯤꯒꯤ ꯎꯟꯁꯦ ꯑꯝꯇꯪ ꯌꯩꯕ ꯃꯇꯝꯗ ꯃꯥꯁꯤ ꯀꯩꯅꯣꯅꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯒꯟꯖꯥꯁꯤ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛ ꯒꯟꯖꯥ ꯐꯪ ꯄꯣꯠꯇꯦꯗ ꯃꯌꯥꯝꯅ ꯂꯥꯟꯅ ꯄꯥꯎ ꯆꯠꯄ ꯋꯥꯅꯤ ꯃꯥꯗꯤ ꯐꯦꯃꯦꯜ ꯐ꯭ꯂꯥꯋꯔꯗꯨꯅꯦ ꯃꯥꯗꯤ ꯐꯦꯃꯦꯜ ꯐ꯭ꯂꯥꯋꯔꯁꯤ ꯉꯁꯥꯏꯒꯤ ꯎꯟ ꯇꯥꯔꯀꯥꯟꯁꯤꯗ ꯃꯨꯁꯨꯛ ꯃꯨꯔꯒ ꯃꯥ ꯇꯥꯁꯜꯂꯛꯀꯅꯦꯕ ꯃꯗꯨ ꯁꯦꯝꯍꯧꯗꯣꯏꯅꯦꯕ ꯒꯟꯖꯥꯁꯤ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯏ ꯐꯦꯃꯦꯜꯗꯨꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒ ꯑꯗꯨꯒ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯌꯥꯝ ꯆꯦꯟꯕ ꯏꯟꯗꯤꯌꯥꯗ ꯊꯥꯔꯤꯕ ꯒꯟꯖꯥ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯅ ꯌꯥꯝ ꯊꯤꯅ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯈ꯭ꯔꯖꯥꯠꯅꯤ ꯄꯋꯥꯔ ꯌꯥꯝ ꯍꯦꯟꯈ꯭ꯔꯖꯥꯠꯅꯦꯕ ꯑꯗꯨꯅꯅꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯂꯥꯏꯔꯤꯛ ꯁꯨꯡꯍꯩ ꯍꯩꯇꯕ
ko masagi man mo ihai taba makoi marang soma jungle da lining ba kangu do adona manipur se kai legi manipur ka ha da tika da manipur masau ka da ban manipur sa ni khange moina manipur ni khange moina khange ne manipur ni khange je ado larik haiba maya ama ho saka da krawa jino manipur se kai legi hangi moina tiong adu ne ba hoi lai je akhoi mo masak ta idi ganja no ta ine ado ganja do sahi amagi floor ni ma se sahi mo to lokpa yai chen yam lai na tan ba ya ba ado business amadi oyo business da legalize to ya ba business kai no ha ka da medicinal plant la koi wane port se sai recreational san da bai wane ba ado masi jo ado masagi government na ningi do koi khangde mana khap phok bo wak tani machine sel cam phangni cam song thar kana cam kanani ada pudong nate factory ko stel linga doni yam sang ba factory kasu oi roi madu sung ba mana masing do adum leidna ade miam da yam pak sana tha da su ada kanu to ji jarkhana to si company yem na tha bari company yem da pho ka kamai to ya ka da gi yeng ba ye ado kai lege ha du di mun na hana manipur gi miam da thambam change cabinet da khana de ga da ada tawo yam luri se ganja gi sathi besina nisha oina sizinage hai matamda you don't need to process direct dum ru process tawdu su yae he tawi do kanghal laga dum heta tawba natraga sugai laga sangom de bha ngai sine ba moi ada kumai da sangom da tawga thaga phebe hai do khoi swaidana khoi ru se mana se bora sa du ne Okay, thank you very much, panelists ma'am. So, koi news time, koi news at 9 so later na. Yam nungai jai tuan ba, mo thambi ba aduga. Manipur sarkar ke su haje mak tawr gen le panate. Mayang ge boni just like that mind on na koi mayang ge pren kai leri. Kada na kai kadi CSO na kai khali media na kai khali ai po tu. Mayang mang na ngai thamjare. Thank you very much. Tamai ma tang si lengbirak pa koi tang koi inau gid aduga na acho kano athau ba. Thank you very much. Lengbirak pun thagan thaga jari ngasi gidi. Times of Manipur Tom TV ki talking point matang situation jare meng tabiru sumo amkan krum jawala na kaine na betang jari pinebeleshi